Iramdam Manipur asi piklabasu pikna mahayrolgi matam amadi ningthau palingai matamdagi khutsa haibagi lamda khumang saukshinna hingbada tangai fadana changba potlamsing putoktuna sijanarambagi mami chauna tarakpa adu aikhoina ngasisu uri asumna yamna ngallingai matamdagi thangta ten amadi atei khusu khulai kaya sajaduna lakli safam singi manungda Imphal Eastki manung channa leiba wangkhai thangjam lekai asisu maru oiba mafam amani haina ngasisu miyamna khangnari hairiba singtha nafam oiraba mafam asi maktada laioi Nilakamal Khumancha amadi ningthemsa banishna anina popiramba macha marigi manungda ahum suba macha nupa Loya nganba Khumanchana mapabungna pairamba thang sabagi simpam asibu mapabungi maming lauduna Nilakamal Memorial Blacksmith and Craft haina mingthonba farm ama hangdoktuna thainagi ariba khusukhulai kaya amadi miyamna apamba mawongda thang makhal kaya saduna simfam asida mai pakna hotnari amadi mahaki manau nupa malem nganba Khumansu sinfam asida saruk yaduna lakli machin manau punna lingjen manana mapabungna takpi tambiramba mahei asi sijinnaduna mapabungi mingchatpu yokhattuna thamli makhoi machin manau mase ani chingkhai nganbi abha amadi manau nupa malem nganba Khumanga punna machin manau marigi manungda Loya nganba Allies Loya Khumanna ahum subani amadi Loya nganbagi loinabi thokchom silpa moirangchaga punna tathok tasin tawminaduna makhoigi sinfam asi mai pakna amadi hena pakthok sakthok hanabagi pandam thamli hiram asiga mari leinana Loya nganba Khumanchaga unaduna wari sabagi tanja adu mayam punna lawminasi Impact TV na paringnayna sandok jaba Khangminashi Manipur hariba tharom asibu miyeng tabiriba khwai punampu ahanba maktada ranina melbamna taramna ukchabaloina khurumchari ngasi khoina puduna lakchariba misakasi iramdam asida leiriba khutsa haibagi latta leiriba khogi Nilkaman Memorial Blacksmith and Craft ki proprietor oibiriba Loya Khumanchaga unabek tanjadu lawjage ahanba maktada Loya bu taram nokchari ye samayam chu aina taram nokchari Loya ahanba maktada khoigi Loya sinpam asida kamaina changakhi ge haibado thang sabagi sinpam sida kamai laki aduga Loya akoi iramdam asida thang sabagi hiram sida kamain toroga mamangaida sigi thang sabagi gano jimba pham sida lakhi bano haibase kamain toro lai kamain toro saraki habi wari matim su libiram hoi aigi han hajerge ko aigi han di akogi forefather je forefather gi haktak tagi horaga dum ipai pu haktak tagi thang sabagi sinpam je dum pairaga leirame aduga aina mu yam nganna imai pa je ima paung je kainara matungda adagi aina zum pamjabagi matungina thabak se dum hawrakhre ko adubu 2019 sida akogi customize oiba akogi asingmagi pot saba jina mayam du uthokcharapa sumai leire aduga hojiki hangbiriba akogi wari mati ama haibdo yam ngallingai matam dagi haiba tare akogi stones matam haitare ngallingai matam dagi dum thang sabagi kano sidi akoi ireipa iramdam kangmai paksida leiramme haibajimadi adum khunam chandam ga loina na dum phangabane ba maramdi akogi sinari bu khulai singje hojikpudi mahut loisille ko hala nganlingai gi matamdadi nungthang nungphan amasung akoigi maihum utong haidana tawraga shurammebago thangje maina aina sum khangja haijabada ojasing sum tanaba konabada maina khara haibire ado isana khoigi sigi sinpam surakhi bagi haugi pai haurakhi baje chahi kya de haurakhi ge habdu khitang panbiram aigi chahi gi oinadi chahi 10 ga humdoi mari saidagi dum phajana yumda surebago aduga ngalingai matamdabudi migi da sum yawbako thabuk subuje aduga sumaina leire mathang khoina su social media gi khudang dei ko Loya bu sakhang ba su mayam na ju hongnare ko hauji haugi su mayam na khangnari ko ado Loya khoi gi sari ba thang sigi material se akhoi gi thaina gi matam duga hauji ki matam daga sari ba material se kari da khena ge haibado aduga material si thaina kadai degi lawi hauji na kadai degi lawi haibdu su haibitang haibiram
ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯦꯇꯔꯤꯌꯦꯜꯁꯦ ꯏꯐꯪꯗ ꯐꯪꯉꯦ ꯌꯥꯝ ꯂꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯦꯞꯇ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯒꯤ ꯀꯩꯒꯤ ꯄꯥꯔꯠꯁꯤꯡ ꯍꯥꯏꯇꯥꯔꯦ ꯊꯥꯡ ꯁꯥꯕ ꯌꯥꯕ ꯃꯈꯜ ꯑꯩꯈꯣꯏꯒꯤ ꯁꯤꯖꯤꯟꯅꯒꯗꯕ ꯋꯦꯄꯟꯗꯣ ꯈꯨꯠꯂꯥꯏꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯥꯕ ꯌꯥꯕ ꯊꯥꯡ ꯑꯣꯏꯔോ ꯈꯨꯠꯂꯥꯏ ꯑꯣꯏꯔോ ꯑꯗꯨ ꯑꯣꯏꯅ ꯊꯤꯔꯒ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯇꯦꯝꯄꯔ ꯂꯩꯕꯁꯦ ꯁꯨꯃꯥꯏꯅ ꯁꯥꯔꯝꯃꯦ ꯑꯗꯨ ꯌꯥꯝ ꯉꯜꯂꯤꯉꯩ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏ ꯌꯣꯠ ꯁꯨꯡꯉꯛꯄꯒꯤ ꯃꯇꯥꯡꯁꯦ ꯑꯩꯈꯣꯏ ꯀꯛꯆꯤꯡ ꯃꯥꯏꯀꯩꯗꯒꯤ ꯌꯣꯠꯁꯦ ꯁꯨꯡꯉꯛꯑꯦꯅ ꯑꯍꯟꯁꯤꯡꯅ ꯑꯗꯨꯝ ꯇꯥꯛꯄꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯛꯆꯤꯡꯁꯤꯗ ꯌꯣꯠꯁꯦ ꯁꯨꯡꯕꯁꯤ ꯃꯣꯏꯒꯤ ꯁꯨꯡꯕꯒꯤ ꯁꯥꯒꯩ ꯑꯣꯏꯅꯁꯨ ꯇꯣꯉꯥꯟꯅ ꯈꯥꯏꯔꯝꯕ ꯃꯥꯜꯂꯦ ꯌꯣꯠꯁꯨꯡꯕꯨꯝ ꯍꯥꯏꯗꯅꯁꯨ ꯑꯗꯨꯝ ꯂꯩꯔꯤ ꯉꯁꯤꯐꯥꯎ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯛꯆꯤꯡꯗꯒꯤ ꯌꯣꯠꯁꯦ ꯁꯨꯡꯉꯒ ꯏꯝꯐꯥꯜ ꯑꯃꯁꯨꯡ ꯊꯥꯡ ꯁꯨꯕꯁꯤꯡ ꯍꯥꯏꯇꯥꯔꯦ ꯌꯣꯠꯀꯤ ꯊꯕꯛ ꯁꯨꯕꯁꯤꯡꯁꯦ ꯑꯗꯨꯝ ꯐꯖꯅ ꯃꯔꯥꯡ ꯀꯥꯏꯅ ꯑꯗꯨꯝ ꯂꯩꯔꯝꯕꯖꯥꯠꯅꯦ ꯃꯇꯝ ꯌꯥꯝ ꯉꯜꯂꯤꯉꯩ ꯃꯇꯝꯗꯗꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯤꯇꯤꯁꯅ ꯂꯣꯏꯂꯝ ꯆꯜꯂꯛꯈ꯭ꯔꯕ ꯃꯇꯝ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯔꯩꯄꯥꯛꯁꯤꯗ ꯑꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯁ꯭ꯀꯦꯞꯀꯤ ꯄꯣꯠꯁꯦ ꯕꯣꯝꯅꯆꯤꯡꯕ ꯕꯣꯝ ꯃꯆꯦꯠꯅꯆꯤꯡꯕ ꯁꯤꯒꯤ ꯃꯦꯇꯔꯤꯌꯦꯜꯁꯦ ꯂꯥꯏꯅ ꯐꯪꯉꯛꯄꯗꯒꯤ ꯌꯣꯠ ꯁꯨꯡꯕꯒꯤ ꯀꯩꯅꯣꯁꯤ ꯋꯥꯈꯜꯂꯣꯟ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯊꯕꯛꯁꯤ ꯇꯧꯕꯤꯅꯕ ꯃꯤꯁꯤ ꯏꯋꯥꯠ ꯋꯥꯠꯂꯛꯄ ꯑꯗꯒꯤ ꯁꯨꯝ ꯌꯣꯠꯇꯣ ꯂꯥꯏꯅ ꯐꯪꯉꯛꯑꯕꯅꯤ나 ꯑꯗꯨꯅ ꯑꯗꯨꯝ ꯃꯍꯨꯠ ꯁꯤꯜꯂꯒ ꯁꯨꯝ ꯁꯨꯈꯤꯕꯗꯒꯤ ꯍꯧꯖꯤꯛꯁꯤꯅ ꯑꯃꯨꯛ ꯁꯄ꯭ꯔꯤꯡ ꯑꯗꯒꯤ ꯁꯄ꯭ꯔꯤꯡꯁꯤꯗ ꯃꯥꯒꯤ ꯌꯥꯎꯕꯒꯤ ꯆꯥꯡ ꯃꯥꯒꯤ ꯇꯦꯝꯄꯔꯒꯤ ꯌꯥꯎꯕꯒꯤ ꯆꯥꯡ ꯂꯩꯌꯦꯕꯀꯣ ꯑꯁꯤꯒꯨꯝꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯈꯪꯉꯒ ꯊꯥꯡ ꯁꯥꯕꯁꯤꯡ ꯍꯥꯏꯇꯥꯔꯦ ꯁꯤꯁꯤꯅ ꯈꯪꯉꯒ ꯑꯗꯨꯃꯥꯏꯅ ꯁꯥꯔꯛꯄꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯃꯦꯇꯔꯤꯌꯦꯜꯁꯤꯗꯤ ꯌꯥꯝ ꯂꯥꯏꯅ ꯐꯪꯉꯦ ꯑꯗꯨꯒ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯐꯪꯉꯝꯃꯤꯕ ꯌꯣꯠꯁꯤꯗꯤ ꯌꯣꯠꯁꯦ ꯂꯩꯅꯨꯡꯗꯒꯤ ꯌꯥꯝ ꯁꯦꯡꯅ ꯌꯥꯝꯅ ꯑꯐꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯤꯜ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯝꯕ ꯃꯈꯜꯁꯦ ꯑꯗꯨꯝ ꯐꯪꯉꯝꯃꯤꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯌꯣꯠꯇꯦꯛ ꯀꯨꯁꯤ ꯂꯧꯔꯤꯕꯁꯦ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯃꯣꯏꯒꯤ ꯁꯤꯟꯐꯝ ꯍꯥꯏꯗꯤ ꯁꯦꯟꯐꯝꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯄꯤꯒꯦ ꯍꯥꯏꯗꯤ ꯀꯦꯖꯤꯗ ꯑꯣꯟꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤꯀꯣ ꯌꯣꯠꯁꯦ ꯀꯦꯖꯤꯗ ꯑꯗꯨꯃꯥꯏꯅ ꯑꯣꯜꯂꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯅ ꯁ꯭ꯀꯦꯞꯇ ꯆꯠꯂꯀꯥꯟꯗ ꯀꯦꯖꯤꯗ ꯑꯗꯨꯝ 30-35 ꯁꯨꯃꯥꯏꯅ ꯃꯦꯛꯁꯤꯃꯝ ꯁꯤꯒꯤ ꯑꯍꯦꯟꯕ ꯃꯥꯒꯤ ꯌꯣꯠꯇꯨꯒꯤ ꯃꯈꯟꯗꯣ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕꯗꯣ ꯑꯗꯨꯒꯤ ꯊꯥꯡ ꯁꯥꯕ ꯌꯥꯕ ꯃꯈꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯃꯥꯏꯅ ꯁ꯭ꯀꯦꯞꯇꯒꯤ ꯂꯧꯋꯦ ꯑꯗꯨꯒ ꯊꯥꯡ ꯁꯨꯃꯥꯏꯅ ꯁꯥꯕꯅꯤ ꯑꯗꯨꯒ ꯊꯥꯡꯗꯨꯗꯤ ꯃꯥꯒꯤ ꯑꯥꯔꯠ ꯑꯃ ꯌꯥꯎꯕꯅꯤꯅ ꯉꯁꯥꯏꯒꯤ ꯁꯥꯔꯤꯕ ꯗꯤꯖꯥꯏꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯟ ꯃꯈꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯄ꯭ꯔꯥꯏꯁ ꯑꯃꯁꯨꯡ ꯃꯃꯜꯁꯦ ꯑꯗꯨꯃꯥꯏꯅ ꯂꯦꯞꯄ ꯍꯥꯏꯇꯥꯔꯦ ꯃꯩꯁꯨ ꯀꯟꯅ ꯍꯧꯒꯠꯂꯤꯀꯣ ꯅꯥꯀꯟꯗ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯀꯩ ꯁꯥꯔꯝꯃꯤꯅꯣ ꯑꯩꯈꯣꯏꯅ ꯆꯪꯕꯗ ꯀꯟꯅ ꯀꯩꯅꯣꯝꯁꯨ ꯐꯨꯔꯝꯕꯝꯁꯨ ꯎꯏꯀꯣ ꯁꯤꯁꯦ ꯃꯦꯇꯔꯤꯌꯦꯜꯁꯦ ꯀꯩꯅꯣꯅꯦ ꯑꯩꯅ ꯁꯨꯝ ꯃꯄꯥꯟ ꯂꯝꯗ ꯇꯧꯕ ꯁꯨꯝ ꯎꯕ ꯍꯥꯏꯇꯥꯔꯦ ꯆꯦꯟꯗꯒꯤ ꯀꯩꯗꯒꯤ ꯊꯥꯡꯁꯦ ꯁꯥꯏꯌꯦꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯃꯣꯏꯒꯤ ꯇꯧꯔꯤꯕ ꯄ꯭ꯔꯣꯁꯦꯁꯇꯣ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯗꯣ ꯑꯩ ꯁꯨꯝ ꯌꯦꯡꯕꯅꯦꯕ ꯁꯤ ꯗꯃꯁꯀꯤ ꯀꯧꯋꯦ ꯃꯣꯏꯒꯤ ꯊꯥꯡꯁꯦ ꯑꯩꯈꯣꯏ ꯃꯔꯥꯡ ꯃꯔꯥꯡ ꯂꯥꯡꯕꯗꯣ ꯑꯗꯨ ꯁꯤ ꯇꯥꯏꯃꯤꯡ ꯆꯦꯟꯅꯦꯕꯀꯣ ꯁꯤ ꯐꯨꯖꯟꯅꯔꯒ ꯌꯣꯠ ꯑꯅꯤꯁꯦ ꯇꯥꯏꯁꯟꯅꯔꯒ ꯁꯤꯗ ꯀꯦꯃꯤꯀꯦꯜ ꯑꯃꯈꯛ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯩ ꯑꯗꯨ ꯀꯦꯃꯤꯀꯦꯜꯗꯨꯅ ꯅꯞꯁꯟꯅꯔꯀꯥꯟꯗ ꯌꯣꯠ ꯑꯅꯤꯁꯦ ꯖꯣꯏꯅꯤꯡ ꯇꯧꯔꯕ ꯑꯗꯨ ꯃꯇꯨꯡꯗ ꯊꯥꯡ ꯑꯃ ꯁꯥꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯗꯨꯒꯤ ꯆꯥꯡꯌꯦꯡ ꯑꯃ ꯁꯨꯝ ꯄꯥꯡꯊꯣꯛꯑꯝꯕꯅꯦ ꯑꯩꯒꯤꯁꯦ ꯍꯥꯏꯗꯤ ꯆꯦꯟꯅ ꯅꯞꯁꯟꯅꯔꯒ ꯁꯦꯝꯃꯤꯅꯦꯕꯀꯣ ꯑꯩꯈꯣꯏꯅꯗꯤ ꯀꯩꯁꯨꯝ ꯍꯩꯔꯔꯣꯏꯕ ꯁꯤꯀꯣ ꯑꯗꯣ ꯂꯣꯌꯥ ꯑꯩꯈꯣꯏꯒꯤ ꯀꯁꯇꯃꯥꯏꯖ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯂꯥꯛꯏꯕ ꯃꯌꯥꯝꯅꯀꯣ ꯃꯣꯏꯅ ꯄꯥꯝꯖꯕ ꯃꯑꯣꯡꯁꯦ ꯑꯗꯨꯝ ꯏꯁꯥꯅ ꯁꯥꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯂꯣꯝꯗꯒꯤ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯈꯤꯇꯪꯒꯤ ꯅꯠꯇꯅ ꯃꯄꯥꯟꯂꯣꯝꯗꯒꯤꯒ ꯂꯥꯛꯄ ꯌꯥꯎꯈ꯭ꯔꯕ ꯃꯄꯥꯟ ꯂꯝꯗꯒꯤꯗꯤ ꯑꯗꯨꯝ ꯌꯥꯝ ꯂꯥꯛꯑꯦ ꯂꯥꯛꯄꯗ ꯑꯩꯅ ꯄꯤꯕ ꯉꯝꯗꯕꯒꯤ ꯋꯥ ꯈꯛꯇꯅꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯥꯏꯐꯀꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯗꯨꯝ ꯁꯦꯟ ꯃꯌꯥꯝꯕꯨꯗꯤ ꯇꯥꯜꯂꯦ ꯑꯗꯨꯒꯁꯨ ꯍꯟꯗꯛ ꯆꯍꯤꯒꯤꯀꯣ ꯍꯟꯗꯛ ꯆꯍꯤꯁꯤꯒꯤꯗ ꯑꯩꯈꯣꯏꯒꯤ ꯊꯥꯡ 50 ꯁꯤꯡꯉꯛꯑꯦꯕꯀꯣ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯂꯥꯟꯊꯥꯡꯗ ꯃꯤꯔꯛ ꯊꯥꯡꯁꯦ ꯑꯩꯈꯣꯏ ꯃꯄꯥꯟ ꯂꯝꯗ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯇ ꯊꯥꯈꯤꯕ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯑꯗꯨꯝ ꯑꯩꯒꯤ ꯀꯥꯟꯅꯕ ꯑꯃ ꯄ꯭ꯔꯣꯐꯤꯠ ꯑꯗꯨꯝ ꯐꯖꯅ ꯐꯪꯉꯦ ꯄ꯭ꯔꯣꯐꯤꯠꯁꯦ ꯑꯗꯨꯝ ꯂꯥꯏꯐꯀꯤ ꯑꯣꯏꯅ ꯑꯩ ꯑꯍꯥꯟꯕ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯂꯨꯄꯥ ꯂꯥꯛ 2 ꯗꯒꯤ 5,000 ꯇꯥꯕ ꯐꯪꯉꯦꯕ ꯑꯗꯨꯗꯨꯅ ꯑꯩꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯈꯔ ꯑꯗꯨꯝ ꯂꯥꯡꯖꯩ ꯑꯗꯨꯗꯒꯤ ꯑꯃꯨꯛꯈꯔ ꯀꯩꯅꯣ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯀꯥꯟꯅꯕꯗꯤ ꯑꯗꯨꯝ ꯐꯪꯍꯧꯔꯦꯕꯀꯣ ꯑꯗꯨ ꯀꯩꯒꯨꯝꯕ ꯃꯄꯥꯟꯗꯩ ꯁꯥꯒꯦꯅ ꯃꯣꯏꯅ ꯍꯥꯏꯔꯛꯄꯁꯦ ꯑꯗꯨꯝ ꯍꯦꯛ ꯃꯣꯏꯅ ꯁꯥꯕꯤꯌꯨꯒ ꯍꯥꯏꯔꯒ फ्रीददी सारमोइना खल्लीको अदो एडवांस कुमा हानगा लौबीब्रा डिपोजिट कुमा खरा होय हाना डिपोजिट तौरगा जु साइ अदुगा मोइना हाना विजिट तौरेदना अदुगा सागदबगी मागी डिजाइन जे हाना हाइनबा अम चंगेबा फजना कस्टमाइज से कोइगी समना हाइकंदा सी आइगी केनोमा लैगिबनी कोइगी सिदा मागी डायग्राम जे मसाना येक्चरगा पोरकपसु लैयेबा अदो सिगी डायग्राम जिदा अखोइना चप मानाना सादोइनेबा अदो सिगा मानाना सारकपा कांददी अदुम खितंग अमु
ꯈꯦꯠꯅꯕ ꯍꯥꯏꯗꯤ ꯈꯨꯠ ꯆꯪꯕ ꯍꯦꯜꯂꯛꯄ ꯍꯥꯟꯅ ꯑꯣꯜꯔꯦꯗꯤ ꯁꯥꯔꯒ ꯂꯩꯕ ꯄꯣꯠ ꯅꯠꯇꯕꯅꯤना ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯊꯕꯛꯇꯨ ꯅꯠꯇꯕꯅꯤना ꯑꯅꯧꯕ ꯑꯣꯏꯕꯅꯤना ꯑꯃꯨꯛ ꯀꯨꯞꯅ ꯌꯦꯡꯉꯦꯕ ꯃꯥꯒꯤ ꯁꯤꯗ ꯁꯦꯟꯇꯤꯃꯤꯇꯔ ꯄꯤꯔꯤꯕ ꯆꯥꯡ ꯑꯗꯒꯤ ꯒꯤ ꯆꯥꯡ ꯁꯨꯝꯕ ꯑꯣꯜꯂꯛꯄ ꯀꯥꯟꯗꯗꯤ ꯈꯔ ꯈꯨꯠꯁꯦ ꯀꯨꯞꯄꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯁꯨꯏ ꯊꯕꯛꯁꯦ ꯑꯗꯨꯒ ꯌꯥꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯅꯔꯒ ꯃꯇꯝꯗꯣ ꯊꯥꯅꯔꯒ ꯊꯥꯡꯁꯦ ꯑꯗꯨꯃꯥꯏꯅ ꯂꯣꯏꯁꯤꯟꯕ ꯑꯩꯒꯤ ꯑꯣꯏꯅ ꯑꯗꯣ ꯗꯤꯖꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯄ꯭ꯔꯥꯏꯁ ꯑꯗꯨꯝ ꯋꯥꯡꯉꯤꯅꯤ ꯃꯃꯟꯗꯨ ꯑꯗꯨꯃꯥꯏꯅ ꯂꯩꯗꯣꯏꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯤꯖꯤꯟꯅꯔꯛꯄ ꯊꯥꯡ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯅ ꯁꯨꯝ ꯎꯖꯝ ꯕꯖꯥꯔꯗ ꯍꯩꯖꯥꯡꯒꯨꯝꯕ ꯑꯗꯨꯝ ꯑꯩꯈꯣꯏ ꯅꯣꯡꯃꯒꯤ ꯆꯪꯗ꯭ꯔ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝ ꯑꯃꯅꯤꯀꯣ ꯊꯥꯡ ꯍꯥꯏꯕ ꯄꯣꯠꯁꯛꯁꯦ ꯑꯩꯈꯣꯏ ꯑꯗꯣ ꯃꯁꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯐꯥꯎꯗ ꯈꯪꯕꯁꯨ ꯉꯝꯗ꯭ꯔꯤ ꯍꯥꯏꯗꯤ ꯍꯩꯖꯥꯡ ꯍꯥꯏꯔꯤꯁꯤꯅ ꯀꯔꯤꯅꯣ ꯑꯗꯩ ꯃꯥꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯔꯣꯜꯁꯤꯡꯁꯦ ꯈꯔꯗꯤ ꯂꯩꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤꯀꯣ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯈꯤꯇꯪ ꯍꯥꯏꯕꯤꯔꯝꯃꯣ ꯍꯥꯏꯕꯗꯤ ꯊꯥꯡ ꯃꯈꯜꯁꯤꯡꯁꯤ ꯊꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯃꯩꯇꯩ ꯌꯨꯝꯖꯥꯎ ꯑꯃꯗ ꯁꯤꯖꯤꯟꯅꯒꯗꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯃꯌꯥ ꯄꯥꯟꯕ ꯈꯨꯗꯤꯡꯃꯛꯁꯦ ꯊꯥꯡꯅꯦ ꯍꯥꯏꯅ ꯂꯧꯗꯣꯏꯅꯤ ꯑꯗꯨꯒ ꯃꯌꯥ ꯄꯥꯟꯕ ꯅꯠꯇꯕꯈꯩꯅ ꯇꯣꯡꯉꯥꯜꯂꯦ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯊꯥꯡ ꯃꯈꯜꯁꯤꯗ ꯃꯁꯤꯡ 90 ꯍꯦꯟꯕꯒꯤ ꯂꯩꯌꯦꯅ ꯁꯤꯖꯤꯟꯅꯔꯝꯃꯦꯅ ꯑꯣꯖꯥꯁꯤꯡ ꯑꯍꯟꯁꯤꯡꯅ ꯇꯥꯛꯄꯤꯌꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯊꯤꯖꯤꯟꯖꯕ ꯈꯪꯅꯤꯡꯕꯗꯒꯤ ꯍꯪꯉꯨꯕꯗꯒꯤ ꯑꯗꯨꯝ ꯈꯪꯕꯁꯨ ꯃꯌꯥꯝ ꯂꯩꯔꯦ ꯑꯗ ꯑꯩꯅꯁꯨ ꯄꯨꯂꯞ ꯁꯥꯔꯒ ꯑꯃꯨꯛꯇꯪꯗꯤ ꯃꯌꯥꯝꯗ ꯎꯠꯊꯣꯛꯀꯦ ꯍꯥꯏꯕꯁꯨ ꯑꯩ ꯅꯤꯡꯖꯕ ꯂꯩꯌꯦꯕꯀꯣ ꯍꯩꯖ꯭ꯔꯥꯡ ꯍꯥꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯕꯗꯒ ꯍꯥꯞꯅꯕꯗꯣ ꯂꯨꯍꯣꯡꯕꯗ ꯑꯩꯈꯣꯏꯒꯤ ꯀꯨꯖ ꯌꯥꯕꯗ ꯍꯥꯞꯄ ꯍꯩꯖ꯭ꯔꯥꯡ ꯑꯅ ꯑꯃꯈꯛ ꯂꯩꯌꯦꯕꯀꯣ ꯁꯤꯁꯦ ꯑꯗꯨꯝ ꯃꯌꯥ ꯄꯥꯟꯕ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯑꯗꯨꯝ ꯍꯥꯞꯅꯩ ꯃꯇꯝꯒꯤ ꯌꯥꯝ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯑꯗꯨꯝ ꯑꯗꯨ ꯁꯤꯅꯒꯤ ꯃꯥꯒꯤ ꯁꯤꯖꯤꯟꯅꯅꯕ ꯄꯣꯠꯁꯤꯒꯤ ꯄꯔꯝꯁꯦ ꯂꯥꯏꯒꯤ ꯑꯣꯏꯅ ꯄꯔꯝꯗ ꯑꯗꯨꯝ ꯐꯖꯅ ꯑꯍꯟꯁꯤꯡꯅ ꯑꯗꯨꯝ ꯊꯝꯃꯝꯃꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯨꯞꯅꯕꯨꯗꯤ ꯈꯪꯗꯦ ꯑꯗꯨꯝ ꯁꯝꯂꯛꯄ ꯑꯩꯈꯣꯏꯅ ꯈꯪꯖꯕꯗ ꯍꯥꯏꯇꯥꯔꯦ ꯑꯁꯣꯏ ꯑꯔꯥꯟ ꯁꯨꯝ ꯌꯥꯎꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯊꯥꯡ ꯍꯥꯞꯄꯤꯕ ꯈꯨꯅꯤꯡꯊꯥꯡ ꯍꯥꯞꯄꯤꯕ ꯀꯥꯇꯤ ꯍꯥꯞꯄꯤꯕꯁꯤꯒꯤ ꯃꯔꯝ ꯑꯃꯃꯝ ꯃꯥꯒꯤ ꯂꯣꯖꯤꯛ ꯑꯃꯃꯝ ꯂꯩꯌꯦꯕ ꯑꯍꯟꯁꯤꯡꯁꯤꯅ ꯊꯝꯃꯝꯃꯤꯁꯦ ꯍꯩꯖ꯭ꯔꯥꯡꯁꯤꯅ ꯃꯥꯒꯤ ꯋꯥꯁꯛꯄꯒꯤ ꯀꯩꯅꯣ ꯑꯃꯁꯨ ꯌꯥꯎꯋꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯉꯥꯡ ꯎꯅꯔꯕ ꯃꯇꯨꯡꯗ ꯑꯉꯥꯡꯁꯤꯒꯤ ꯅꯥꯎꯐꯨꯝ ꯐꯨꯝꯕꯗꯒ ꯁꯤꯖꯤꯟꯅꯩ ꯀꯥꯏꯅꯁꯨ ꯑꯍꯟꯁꯤꯡꯅ ꯑꯗꯨꯝ ꯇꯥꯛꯄꯤꯌꯦꯕ ꯉꯁꯥꯏꯒꯤ ꯍꯩꯖ꯭ꯔꯥꯡꯁꯤꯅ ꯑꯗꯨꯅ ꯍꯥꯟꯅ ꯍꯧꯒꯗꯕꯅꯤ ꯀꯥꯏꯅ ꯁꯨꯝ ꯁꯤꯒꯤꯁꯨ ꯑꯣꯖꯥꯁꯤꯡꯅ ꯍꯥꯏꯕꯤꯕ ꯂꯩ ꯑꯗꯒꯤ ꯀꯥꯇꯤꯁꯤꯅ ꯃꯥꯒꯤ ꯑꯉꯥꯡꯁꯤꯒꯤ ꯍꯥꯏꯇꯥꯔꯦ ꯀꯥꯇꯤꯁꯤꯅ ꯀꯣꯟꯅꯕꯨꯗꯤ ꯂꯥꯛꯄꯅꯦ ꯍꯪꯉꯜꯂꯤꯉꯩ ꯃꯇꯝꯗꯗꯤ ꯑꯉꯥꯡꯒꯤ ꯈꯣꯏꯔꯤ ꯀꯛꯄꯁꯦ ꯄꯌꯥꯅ ꯀꯛꯑꯝꯃꯤ ꯈꯣꯏꯔꯦꯟ ꯊꯥꯡ ꯍꯥꯏꯗꯅꯁꯨ ꯈꯣꯏꯔꯤ ꯀꯛꯅꯕ ꯊꯥꯡ ꯂꯩꯔꯝꯃꯤꯅꯦꯕ ꯁꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅꯕꯨꯗꯤ ꯂꯣꯏꯅꯃꯛ ꯍꯧꯖꯤꯛ ꯑꯣꯜꯂꯦꯗꯅ ꯍꯣꯁꯄꯤꯇꯥꯜꯗ ꯀꯩꯗ ꯂꯣꯏꯅꯃꯛ ꯂꯩꯔꯛꯑꯕꯅꯤꯅ ꯍꯣꯏ ꯆꯠꯅꯕꯕꯨꯗꯤ ꯌꯥꯕ ꯅꯠꯇ꯭ꯔꯦ ꯑꯗꯨꯏꯁꯨ ꯅꯤꯡꯁꯤꯡꯕꯗꯣ ꯊꯝꯕꯤꯔꯝꯕꯗꯣ ꯑꯗꯨ ꯈꯛꯀꯤ ꯋꯥꯅꯦ ꯌꯥꯝ ꯐꯖꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯗꯨꯝ ꯊꯝꯕꯤꯔꯝꯃꯦꯕꯀꯣ ꯈꯨꯖꯤꯟꯊꯥꯡ ꯍꯥꯞꯄꯁꯤꯒꯤ ꯃꯔꯝꯁꯨ ꯈꯨꯖꯤꯟꯊꯥꯡꯁꯦ ꯑꯉꯥꯡꯁꯦ ꯎꯅꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠ ꯈꯣꯏꯔꯝꯕꯅ ꯃꯌꯥꯝꯅ ꯇꯧꯅꯔꯤꯕ ꯌꯨꯝꯁꯦꯡꯕꯒ ꯍꯥꯏꯕꯗꯣ ꯌꯨꯝꯁꯦꯡꯕ ꯅꯨꯃꯤꯠꯁꯤꯗ ꯑꯉꯥꯡꯒꯤ ꯈꯨꯖꯤꯟ ꯈꯨꯌꯥ ꯀꯛꯏꯗꯅ ꯂꯩꯕꯥꯛꯀ ꯄꯥꯏꯍꯟꯗꯅ ꯃꯌꯥꯝ ꯇꯧꯕꯗꯣ ꯁꯤꯒꯤ ꯆꯠꯅꯕꯤꯁꯦ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯑꯗꯨꯝ ꯇꯧꯔ ꯂꯥꯛꯑꯦ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯇꯧꯔꯤꯗꯅ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯀꯥꯎꯅꯕꯁꯨ ꯃꯌꯥꯝ ꯑꯃꯅꯦꯕ ꯑꯩꯁꯨ ꯊꯣꯏꯗꯣꯛꯅ ꯈꯪꯕꯗꯤ ꯅꯠꯇꯦ ꯑꯍꯟꯁꯤꯡꯗ ꯍꯪꯖꯕ ꯆꯠꯆꯕ ꯑꯣꯖꯥꯁꯤꯡ ꯇꯥꯟꯅꯕ ꯑꯍꯜ ꯂꯃꯟ ꯃꯌꯥꯝ ꯈꯪ ꯍꯩꯔꯕ ꯃꯌꯥꯝꯗ ꯁꯨꯝ ꯍꯪꯖꯕ ꯀꯥꯟꯗ ꯃꯣꯏꯅ ꯍꯥꯏꯕꯤꯔꯛꯄꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅꯁꯨ ꯅꯣꯂꯦꯖ ꯂꯧꯁꯤꯟꯖꯕ ꯃꯔꯝꯗꯤ ꯑꯩꯗꯤ ꯊꯥꯡꯂꯣꯏ ꯑꯃ ꯑꯣꯏꯔꯒ ꯂꯩꯕꯅꯤꯅ ꯊꯥꯡꯒ ꯁꯨꯝ ꯂꯣꯏꯅꯔꯒ ꯂꯩꯕꯅꯤꯅ ꯑꯁꯨꯝꯅ ꯁꯨꯝ ꯑꯩꯅ ꯄꯥꯝꯖꯔꯤꯕ ꯑꯩꯒꯤ ꯑꯥꯔꯠꯁꯤꯗ ꯀꯩ ꯂꯩꯔꯤꯒꯦ ꯍꯥꯏꯕꯗꯣ ꯑꯋꯥꯠꯄꯅ ꯀꯔꯤꯅꯣ ꯑꯗꯒꯤ ꯑꯍꯦꯟꯕꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯩꯅ ꯊꯤꯖꯤꯟꯖꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯂꯥꯟꯊꯥꯡ ꯍꯥꯏꯅ ꯑꯃ ꯄꯟꯕꯤꯈꯤꯀꯣ ꯑꯗꯣ ꯁꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯝꯕ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯔꯣꯟ ꯀꯣ ꯃꯍꯥꯔꯥꯅꯤ ꯃꯣꯏꯅ ꯁꯤꯖꯤꯟꯅꯔꯝꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯃꯣꯏꯅ ꯁꯤꯖꯤꯟꯅꯔꯝꯕ ꯅꯨꯄꯥ ꯈꯛꯇꯪꯅ ꯁꯤꯖꯤꯟꯅꯕ ꯍꯥꯏꯗꯤ ꯁꯤꯖꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯕ ꯂꯩꯕ꯭ꯔꯥ ꯅꯨꯄꯤꯒꯤꯁꯨ ꯊꯥꯡꯂꯣꯟꯁꯦ ꯂꯩꯕꯤꯕ꯭ꯔꯥ ꯃꯁꯤ ꯈꯨꯠꯁꯨ ꯊꯥꯡꯂꯦꯟꯁꯤꯗꯤ ꯑꯗꯨꯝ ꯃꯁꯥ ꯃꯁꯥꯒꯤ ꯑꯣꯏꯅ ꯂꯩꯗꯣꯏꯅꯦ ꯈꯨꯠꯂꯥꯏꯁꯦ ꯃꯥꯒꯤ ꯃꯁꯥꯒꯤ ꯅꯥꯞꯀꯤ ꯃꯇꯨꯡ ꯏꯟꯅ ꯁꯥꯏꯌꯦꯕ ꯊꯥꯡꯁꯦ ꯀꯨꯞꯄꯛꯑꯀꯥꯟꯗꯗꯤ ꯑꯗꯨꯃꯥꯏꯅ ꯃꯥꯒꯤ ꯄꯥꯝꯕꯣꯝꯗꯩꯅ ꯈꯨꯗꯣꯟꯕꯨꯛ ꯁꯥꯡꯕ ꯊꯒꯥꯏ ꯍꯦꯟꯕ ꯁꯨꯃꯥꯏꯅ ꯂꯩꯌꯦꯕ ꯑꯗꯩ ꯈꯨꯃꯤꯠꯇꯒꯤꯅ ꯈ꯭ꯋꯥꯡꯕꯨ ꯂꯧꯕ ꯑꯗꯒꯤ ꯅꯥꯞꯀꯁꯦ ꯑꯗꯨꯝ ꯈꯔ ꯀꯨꯞꯅ ꯂꯩꯔꯦ ꯊꯥꯡꯒꯤ ꯃꯔꯝꯁꯤꯗꯗꯤ ꯃꯁꯥꯒꯤ ꯑꯣꯏꯅ ꯄꯥꯏꯖꯒꯗꯕ ꯂꯥꯟꯊꯥꯡꯁꯦ ꯍꯣꯏ ꯅꯨꯄꯤꯒꯤꯁꯨ ꯃꯈꯟ ꯊꯥꯡ ꯑꯗꯨꯝ ꯂꯩꯔꯝꯃꯤꯅꯦ ꯅꯨꯄꯤꯒꯤꯁꯨ ꯊꯥꯡꯁꯤꯗꯤ ꯅꯨꯄꯤ ꯅꯨꯄꯥ ꯍꯥꯏꯕꯗꯤ ꯂꯩꯇ꯭ꯔꯦꯕ ꯊꯥꯡꯁꯤꯗꯤ ꯈꯤꯇꯪ ꯇꯦꯟꯕ ꯄꯤꯛꯄ ꯁꯥꯡꯕꯒꯤ ꯋꯥꯅꯦꯕ ꯑꯗꯨꯕꯨ ꯊꯥꯡꯁꯦ ꯍꯛꯆꯥꯡꯒ ꯂꯣꯏꯅꯔꯒ ꯆꯠꯀꯗꯕ ꯊꯥꯡ ꯃꯈꯜ ꯈꯔ ꯂꯩꯌꯦꯕ ꯑꯩꯈꯣꯏ ꯅꯨꯄꯤꯁꯤꯡꯅ ꯄꯥꯏꯕ ꯁꯦꯡꯒꯥꯎ ꯁꯣꯔꯤ ꯀꯥꯏꯅ ꯁꯨꯝ ꯍꯥꯏꯕ ꯁꯦꯡꯒꯥꯎꯗ ꯁꯨꯝ ꯍꯥꯞꯄꯒꯤ ꯍꯩꯅꯕꯤ ꯑꯃ ꯁꯨꯝ ꯂꯩꯔꯝꯃꯦꯕ ꯀꯩꯊꯦꯜ ꯐꯝꯕꯤ ꯏꯃꯥꯁꯤꯡꯅ ꯁꯤꯒꯨꯝꯕꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯅꯥꯛꯊꯪ ꯍꯥꯏꯕ ꯅꯥꯛꯊꯤꯟ ꯍꯥꯏꯔꯤꯁꯦ ꯏꯅꯥꯛꯇ ꯅꯛꯁꯜꯂꯛꯄ ꯃꯇꯝꯗ ꯊꯤꯟꯅꯕ ꯊꯥꯡ ꯃꯈꯜ ꯑꯃꯅꯦꯕ ꯍꯥꯏꯗꯤ ꯁꯦꯜꯐ ꯗꯤꯐꯦꯟꯁꯀꯤ ꯃꯇꯝꯗꯨꯗꯗꯤ ꯁꯥ ꯂꯥꯟꯗ ꯂꯣꯏꯅꯃꯛ
ꯁꯤꯜ ꯂꯩꯔꯝꯕꯅꯤꯅ ꯃꯇꯝꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩꯒꯤ ꯏꯁꯤꯗ ꯑꯗꯨꯝ ꯌꯥꯎꯔꯒ ꯂꯥꯛꯑꯕꯅꯦꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯊꯥꯡꯁꯤꯗꯤ ꯑꯗꯨꯝ ꯃꯁꯥꯒꯤ ꯑꯗꯨꯝ ꯂꯣꯏꯅꯔꯒ ꯂꯥꯛꯑꯦ ꯄꯣꯛꯄ ꯁꯤꯕꯗ ꯍꯥꯏꯕꯗꯤ ꯑꯉꯥꯡꯁꯤꯅ ꯆꯒꯨꯝꯕ ꯃꯇꯝꯗꯐꯥꯎꯗ ꯑꯩꯈꯣꯏꯒꯤ ꯊꯥꯡꯁꯦ ꯍꯥꯞꯄꯒ ꯂꯥꯏꯔꯤꯛ ꯅꯨꯡꯂꯤꯛ ꯃꯌꯥꯝ ꯊꯝꯕ ꯃꯇꯨꯡꯗ ꯊꯥꯡꯁꯦ ꯁꯣꯛꯍꯜꯂꯤꯅꯦꯕ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯁꯥꯗ ꯂꯥꯟꯗ ꯑꯗꯨꯝ ꯂꯣꯏꯅꯔꯒ ꯂꯥꯛꯄꯅꯤꯅ ꯏꯄꯥ ꯏꯄꯨꯁꯤꯡꯁꯦ ꯑꯗꯨ ꯅꯨꯄꯤ ꯅꯨꯄꯥ ꯍꯥꯏꯕ ꯂꯩꯇꯦ ꯑꯗꯨ ꯊꯥꯡꯗꯤ ꯃꯥꯒꯤ ꯆꯥꯅ ꯆꯥꯅꯕ ꯊꯥꯡꯗꯤ ꯑꯗꯨꯝ ꯄꯥꯏꯔꯝꯃꯦ ꯍꯥꯏꯕꯁꯦ ꯃꯇꯝꯗꯨꯒꯤ ꯑꯁꯨꯝ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯎꯖ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯁꯤꯡꯅꯒ ꯃꯁꯥꯗ ꯑꯗꯨꯝ ꯂꯣꯏꯅꯔꯒ ꯑꯗꯨꯝ ꯎꯏꯀꯣ ꯅꯨꯄꯤꯁꯤꯡꯗꯤ ꯀꯌꯥꯗꯤ ꯎꯗꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯌꯥꯝ ꯐꯖꯩ ꯑꯩꯈꯣꯏꯒꯤ ꯁꯦꯡꯒꯥꯎ ꯍꯥꯏꯕꯤꯔꯤꯕꯀꯣ ꯑꯗ ꯁꯝꯗꯒ ꯄꯨꯟꯕꯗꯒꯤ ꯑꯩꯈꯣꯏꯅꯁꯨ ꯃꯄꯥꯟ ꯂꯝꯒꯤꯁꯨ ꯃꯌꯥꯝ ꯂꯩꯔꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯁꯨ ꯑꯗꯨꯝ ꯂꯩꯔꯝꯃꯤꯅꯦꯕ ꯑꯗ ꯁꯝ ꯃꯔꯛꯇꯒ ꯄꯨꯟꯕ ꯌꯥꯕ ꯊꯥꯡ ꯍꯥꯞꯄ ꯌꯥꯕ ꯑꯃ ꯂꯩꯌꯦꯕ ꯁꯝꯕꯨꯟ ꯃꯔꯛꯇꯒꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯁꯦꯠꯂꯤꯁꯦ ꯈꯨꯗꯩꯅꯤꯅ ꯑꯗꯨ ꯈꯨꯗꯩ ꯃꯔꯛꯇ ꯊꯥꯡ ꯌꯥꯎꯋꯦ ꯈꯪꯗꯕ ꯊꯥꯡꯒ ꯌꯦꯞꯄ ꯂꯩꯕ ꯈꯨꯗꯩꯒꯤ ꯅꯥꯛꯊꯤꯟ ꯈꯔ ꯃꯈꯜ ꯈꯔ ꯂꯩꯔꯤꯕ ꯗꯤꯖꯥꯏꯟ ꯃꯤꯅ ꯀꯌꯥ ꯈꯪꯗꯕ ꯑꯗꯣ ꯈꯨꯗꯩꯗ ꯁꯨꯃꯥꯏꯅ ꯊꯥꯡꯂꯣꯝ ꯌꯦꯠꯁꯟꯒ ꯊꯥꯡ ꯑꯃꯗꯤ ꯌꯥꯎꯕ ꯆꯠꯄꯗꯗꯤ ꯈꯪꯗꯕ ꯃꯤꯅꯗꯤ ꯑꯗꯣ ꯀꯩꯒꯨꯝꯕ ꯑꯩ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯃꯤꯅ ꯌꯦꯛꯅꯕ ꯃꯤ ꯑꯃꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯠꯇꯕ ꯇꯧꯒꯦ ꯅꯠꯇ꯭ꯔꯒ ꯂꯥꯛꯆ ꯈꯨꯗꯨꯝ ꯇꯪꯒꯦ ꯍꯥꯏꯕ ꯃꯤꯀꯨꯞꯇ ꯉꯥꯛꯊꯣꯛꯆꯅꯕ ꯁꯤꯖꯤꯟꯅꯅꯕ ꯋꯦꯄꯟ ꯑꯃꯗꯤ ꯑꯃꯃꯝ ꯑꯗꯨꯝ ꯂꯣꯏꯅꯔꯒ ꯆꯠꯂꯝꯃꯦꯕ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯂꯩ ꯑꯩꯅ ꯁꯨꯝ ꯈꯪꯖꯕꯗ ꯑꯗꯨꯒ ꯂꯣꯌꯥ ꯑꯩꯈꯣꯏꯅ ꯍꯦꯛ ꯆꯪꯉꯛꯄꯗ ꯂꯣꯌꯥꯒꯤ ꯍꯦꯛ ꯃꯊꯛꯇ ꯎꯔꯤꯕ ꯑꯩꯈꯣꯏ ꯄꯣꯁꯇꯔ ꯑꯃ ꯎꯖꯩꯀꯣ ꯑꯩꯈꯣꯏ ꯁꯂꯥꯏ ꯇꯔꯦꯠꯀꯤ ꯊꯥꯡꯁꯤ ꯑꯩꯈꯣꯏꯅ ꯎꯖꯕꯗ ꯃꯈꯜꯁꯦ ꯑꯝꯇ ꯃꯥꯟꯅꯗꯦꯀꯣ ꯁꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯔꯣꯜ ꯂꯣꯏ ꯂꯩꯔꯝꯒꯅꯤꯅ ꯈꯟꯖꯩ ꯊꯥꯡ ꯑꯃꯃꯝꯒꯤꯀꯣ ꯁꯤꯁꯨ ꯍꯥꯏꯐꯦꯠꯇꯪ ꯃꯌꯥꯝꯗ ꯍꯥꯏꯗꯤ ꯑꯈꯪꯕꯁꯨ ꯂꯩꯔꯝꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯈꯪꯗꯕ ꯃꯌꯥꯝꯗ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯔꯝꯃꯨ ꯑꯩꯈꯣꯏꯒꯤ ꯊꯥꯡꯁꯤ ꯁꯂꯥꯏ ꯇꯔꯦꯠꯀꯤ ꯊꯥꯡꯁꯤ ꯃꯈꯜ ꯇꯔꯦꯠꯁꯤ ꯑꯩꯈꯣꯏꯒꯤ ꯌꯦꯛ ꯇꯔꯦꯠꯀꯤ ꯊꯥꯡꯅꯦ ꯍꯥꯏꯅ ꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨꯕꯨ ꯑꯩꯅ ꯁꯨꯝ ꯈꯪꯖꯕꯗ ꯊꯥꯡꯁꯦ ꯑꯩꯅ ꯁꯥꯖꯔꯤꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯃ꯭ꯌꯨꯖꯤꯌꯝꯗ ꯂꯩꯕ ꯂꯥꯏꯔꯤꯛ ꯈꯔ ꯌꯦꯡꯉꯨꯔꯕ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯊꯥꯡꯁꯤ ꯁꯥꯕ ꯌꯥꯏ ꯑꯗꯨꯃꯥꯏꯅ ꯁꯥꯕꯅꯦ ꯃꯈꯜꯁꯦ ꯑꯃꯠꯇ ꯃꯥꯟꯅꯗꯦ ꯗꯤꯐ꯭ꯔꯦꯟ ꯑꯣꯏ ꯃꯥꯒꯤ ꯍꯦꯟꯗꯜꯗꯒꯤ ꯍꯧꯔꯒ ꯃꯁꯛꯁꯦ ꯑꯃꯠꯇ ꯃꯥꯟꯅꯗꯦ ꯃꯃꯤꯡꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯃꯃꯝ ꯂꯩꯕ ꯃꯥꯜꯂꯦ ꯂꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁꯪꯗ ꯀꯠꯅꯩꯌꯦꯕ ꯃꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁꯂꯥꯏ ꯇꯔꯦꯠꯀꯤ ꯊꯥꯡꯁꯦ ꯌꯦꯛ ꯇꯔꯦꯠꯀꯤ ꯊꯥꯡꯁꯦ ꯑꯗꯨꯕꯨ ꯃꯉꯥꯡꯒꯤ ꯊꯥꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯇꯣꯟꯁꯦ ꯑꯅꯤ ꯍꯥꯏꯔꯒ ꯃꯇꯣꯟ ꯁꯨꯃꯥꯏꯅ ꯍꯥꯏꯖꯜꯂꯦꯕꯀꯣ ꯁꯤꯅ ꯆꯥꯛꯊꯥꯡ ꯍꯥꯏꯔꯒ ꯃꯃꯤꯡꯁꯦ ꯊꯣꯜꯂꯦ ꯊꯥꯡꯁꯤꯒꯤ ꯃꯃꯤꯡꯁꯦ ꯃꯉꯥꯡꯒꯤꯁꯤꯅ ꯆꯥꯛꯊꯥꯡ ꯀꯣ ꯆꯥꯛꯊꯥꯡ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯅꯤꯁꯨꯕꯒꯤ ꯊꯥꯡꯁꯤꯅ ꯂꯨꯋꯥꯡꯒꯤ ꯊꯥꯡ ꯂꯨꯋꯥꯡꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯣꯟꯗꯨꯝꯕ ꯀꯧꯋꯦꯕ ꯊꯥꯡꯁꯤꯒꯤ ꯃꯃꯤꯡ ꯃꯌꯥꯝꯅ ꯈꯪꯅꯕꯗ ꯇꯣꯟꯗꯨꯝꯕ ꯃꯇꯣꯟꯗꯣ ꯇꯨꯝꯕꯒꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯈꯨꯃꯟꯒꯤ ꯊꯥꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯇꯣꯟꯁꯦ ꯀꯛꯄꯒꯤ ꯇꯣꯡꯀꯛꯄ ꯍꯥꯏꯅ ꯍꯥꯏꯌꯦꯕ ꯃꯥꯒꯤ ꯊꯥꯡꯁꯤꯒꯤ ꯃꯃꯤꯡꯁꯦ ꯈꯨꯃꯟꯒꯤꯁꯤꯅ ꯑꯗꯩ ꯑꯉꯣꯝꯒꯤꯁꯤꯅ ꯃꯇꯣꯟꯒꯤ ꯁꯔꯨꯛꯁꯤꯗ ꯈꯤꯇꯪ ꯀꯣꯠꯄ ꯊꯥꯆꯦꯠ ꯇꯧꯅ ꯀꯣꯠꯄ ꯁꯤꯁꯤꯅ ꯊꯥꯡꯁꯤꯒꯤ ꯃꯃꯤꯡꯁꯤ ꯄꯨꯀꯛ ꯊꯥꯡ ꯍꯥꯏꯅ ꯀꯧꯋꯦꯕ ꯑꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏꯔꯥꯡꯒꯤ ꯁꯂꯥꯏꯒꯤ ꯊꯥꯡ ꯃꯈꯜꯁꯤꯅ ꯌꯦꯡꯕꯥ ꯃꯇꯣꯛ ꯁꯥꯕꯅ ꯍꯥꯏꯌꯦꯕ ꯃꯥꯒꯤ ꯊꯥꯡꯁꯤꯒꯤ ꯃꯃꯤꯡꯁꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯈꯥꯕ ꯉꯥꯟꯕꯒꯤ ꯊꯥꯡꯁꯦ ꯁꯤꯁꯤꯒꯤ ꯃꯁꯛꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯆꯤ ꯑꯅꯤ ꯂꯣꯡꯕꯩ ꯇꯥꯏꯞꯇ ꯂꯩꯌꯦꯕ ꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯉꯥꯡꯒ ꯑꯩꯈꯣꯏꯒꯤ ꯈꯥꯕ ꯉꯥꯟꯕꯒ ꯍꯥꯏꯔꯞꯇꯤ ꯃꯥꯟꯅꯩ ꯑꯗꯨꯕꯨ ꯈꯔꯗꯤ ꯈꯦꯠꯅꯩ ꯃꯇꯣꯟꯒꯤ ꯐꯤꯒꯔꯁꯤꯗ ꯍꯦꯟꯗꯜꯗꯁꯨ ꯈꯦꯠꯅꯩꯌꯦꯕꯀꯣ ꯍꯦꯟꯗꯜꯁꯤꯗ ꯃꯥꯒꯤ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯈꯨꯠꯀꯤ ꯒ꯭ꯔꯤꯞꯁꯦ ꯄꯥꯏꯅꯕ ꯈꯨꯠꯁꯥ ꯃꯔꯤꯒꯤ ꯄꯣꯠ ꯑꯃ ꯄꯥꯜꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯉꯥꯡꯒꯤꯗꯅ ꯑꯃꯨꯛ ꯀꯣꯊꯔꯒ ꯃꯥꯒꯤ ꯃꯆꯤ ꯄꯥꯟꯕꯒꯤ ꯃꯑꯣꯡꯗ ꯑꯃ ꯁꯦꯝꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯈꯥꯕ ꯉꯥꯟꯕꯒꯤ ꯊꯥꯡꯁꯤꯒꯤ ꯃꯃꯤꯡꯅ ꯆꯤꯅꯥꯏꯕ ꯊꯥꯡ ꯑꯅ ꯍꯥꯏꯌꯦꯕ ꯃꯆꯤ ꯅꯥꯏꯕꯒꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯊꯥꯡ ꯁꯔꯥꯡ ꯂꯩꯁꯥꯡꯊꯦꯝꯒꯤꯁꯦ ꯂꯩꯁꯥꯡꯊꯦꯝꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯇꯣꯜꯁꯤ ꯈꯤꯇꯪ ꯄꯣꯝꯂꯞ ꯆꯠꯄ ꯁ꯭ꯇ꯭ꯔꯦꯠꯇ ꯆꯠꯂꯒ ꯃꯇꯣꯟꯁꯤ ꯈꯤꯇꯪ ꯇꯧꯔꯒ ꯂꯨꯛꯊꯔꯒ ꯆꯠꯂꯦꯕꯀꯣ ꯃꯁꯤꯒꯤ ꯊꯥꯡ ꯃꯈꯜꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯆꯦꯡꯂꯩ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯈꯪꯉꯦ ꯁꯔꯥꯡ ꯂꯩꯁꯥꯡꯊꯦꯝꯒꯤ ꯊꯥꯡ ꯃꯈꯜꯁꯤꯅ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯃꯉꯥꯡ ꯅꯤꯡꯊꯧ ꯈꯨꯃꯟ ꯅꯤꯡꯊꯧ ꯁꯨꯃꯥꯏꯅ ꯃꯥꯒꯤ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯑꯗꯨꯝ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯁꯤꯖꯤꯟꯅꯔꯛꯑꯕ ꯈꯨꯠꯂꯥꯏ ꯑꯃ ꯑꯣꯏꯕꯅꯦ ꯃꯁꯤꯃ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯑꯈꯪ ꯑꯍꯩ ꯃꯌꯥꯝꯅ ꯑꯗꯨꯝ ꯂꯥꯏꯔꯤꯛꯇꯁꯨ ꯌꯥꯎꯔꯒ ꯑꯗꯨꯝ ꯋꯥꯔꯤ ꯂꯥꯏꯔꯤꯛꯇ ꯑꯗꯨꯝ ꯊꯦꯡꯅꯔꯕꯅꯤ ꯃꯁꯤꯃꯗꯤ ꯑꯩꯈꯣꯏꯒꯤ ꯂꯦꯡꯗ꯭ꯔꯕ ꯊꯥꯡ ꯑꯃꯅꯦꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯎꯠꯄꯗ ꯊꯥꯡꯁꯦ ꯑꯩꯈꯣꯏꯒꯤꯅꯤ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯈꯪꯒꯗꯕ ꯊꯥꯡ ꯑꯃꯅꯦꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯁꯂꯥꯏ ꯇꯔꯦꯠꯀꯤ ꯊꯥꯡꯂꯣꯟ ꯇꯔꯦꯠꯁꯦ ꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯐꯖꯅ ꯍꯥꯏꯕꯤꯔꯤꯀꯣ ꯑꯗꯣ ꯂꯣꯌꯥꯅ ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯊꯥꯡꯂꯣꯟ ꯇꯔꯦꯠꯁꯤ ꯁꯥꯈꯤꯕꯗꯤ ꯂꯩꯔꯕ꯭ꯔꯥ ꯑꯗꯨꯝ ꯈꯔ ꯑꯗꯨം ꯁꯥꯔꯦ ꯃꯌꯥꯝꯒ ꯑꯗꯨꯝ ꯃꯌꯥꯝꯅ ꯄꯥꯝꯕꯤꯕꯒꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯒꯤ ꯑꯩꯒꯤ ꯊꯥꯡꯁꯦ ꯄꯥꯝꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯗꯤ ꯁꯥꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯁꯂꯥꯏ ꯇꯔꯦꯠꯀꯤ ꯊꯥꯡꯁꯦ
salai tar ki thang mai magi client ni matung ina dum lo busu langani khanjei ko magi aduga khoi gi arambai harise sigi posak sina kamai to bono magi chu shape and design ji loi khenai na hazu ta jei ko adu sigi matang da su kitang wari matem tang habiram ꯑꯩꯈꯣꯏꯒꯤ ꯈꯨꯠꯂꯥꯏ ꯑꯁꯤ ꯑꯔꯥꯝꯕꯥꯏ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯑꯣꯏꯔꯕ ꯈꯨꯠꯂꯥꯏ ꯑꯃꯅꯦꯕ ꯌꯥꯝ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯁꯤꯖꯤꯟꯅꯔꯛꯑꯕ ꯈꯨꯠꯂꯥꯏ ꯑꯃꯅꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ 1709 ꯏꯅꯤꯡꯊꯧ ꯄꯥꯝꯍꯩꯕꯒꯤ ꯍꯥꯛꯇꯛꯇ ꯌꯥꯝꯅ ꯃꯃꯤꯡ ꯆꯠꯈꯤꯕ ꯈꯨꯠꯂꯥꯏ ꯑꯃꯅꯦꯕ ꯑꯩꯈꯣꯏ ꯑꯋꯥ ꯂꯥꯟꯃꯤꯁꯤꯡꯅꯁꯨ ꯌꯥꯝꯅ ꯀꯤꯕ ꯈꯨꯠꯂꯥꯏ ꯑꯃꯅꯤ ꯃꯁꯤ ꯃꯇꯝ ꯀꯨꯏꯔꯦ ꯃꯌꯥꯝꯅ ꯃꯁꯛ ꯈꯪꯗꯕ ꯑꯃꯁꯨꯡ ꯀꯥꯎꯅꯔꯨꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯁꯤꯒꯤ ꯈꯨꯠꯂꯥꯏꯁꯤꯒꯤ ꯃꯄꯥꯟꯁꯤꯅ ꯑꯩꯈꯣꯏ ꯏꯔꯝꯗꯝꯁꯤꯕꯨ ꯌꯥꯝꯅ ꯃꯇꯤꯡ ꯊꯣꯛꯅ ꯉꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯉꯝꯈꯩ ꯑꯁꯤ ꯍꯦꯟꯖꯜꯂꯛꯄ ꯌꯥꯗꯦ ꯍꯥꯏꯗꯅ ꯂꯩꯔꯝꯃꯤꯅꯦꯕ ꯑꯗꯨ ꯈꯨꯠꯂꯥꯏꯁꯦ ꯎꯕ ꯀꯥꯟꯗ ꯃꯌꯥꯝꯅ ꯍꯦꯛ ꯍꯪꯉꯛꯄ ꯌꯥꯎꯋꯦ ꯑꯩꯒꯤ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟ ꯑꯦꯅꯤ ꯑꯩꯒꯤ ꯁꯨꯝ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗꯁꯨꯀꯣ ꯍꯪꯉꯛꯄ ꯌꯥꯎꯋꯦ ꯁꯤꯒꯤ ꯋꯥꯍꯣꯡꯁꯤ ꯀꯩꯒꯤ ꯑꯩꯈꯣꯏꯒꯤꯔ ꯑꯩꯈꯣꯏꯒꯤ ꯅꯠꯇꯕ꯭ꯔꯥ ꯀꯥꯏꯅ ꯁꯨꯝ ꯍꯪꯉꯛꯑꯦꯕꯀꯣ ꯑꯗꯣ ꯋꯥꯍꯣꯡꯁꯤꯗꯤ ꯍꯧꯖꯤꯛꯇꯤ ꯎꯗꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯅꯠꯇꯕ ꯑꯣꯏꯅꯤꯡꯕ ꯃꯇꯝꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯃꯦꯞꯇꯣ 1709ꯒꯤ ꯃꯦꯞꯁꯤꯗꯤ ꯌꯥꯝ ꯆꯥꯎꯋꯦꯕ ꯑꯗꯨ ꯃꯇꯝꯗꯨꯗ ꯏꯅꯤꯡꯊꯧ ꯄꯥꯝꯍꯩꯕ ꯍꯥꯛꯇꯛꯀꯤ ꯃꯇꯝꯗꯨꯗꯗꯤ ꯋꯥꯍꯣꯡꯁꯦ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯝꯃꯦ ꯍꯥꯏ ꯑꯩꯈꯣꯏ ꯕꯧꯄꯨꯔꯥꯗꯐꯧ ꯋꯥꯍꯣꯡ ꯃꯇꯨ ꯈꯨꯟꯕꯒꯤ ꯋꯥꯔꯤꯁꯤꯡ ꯑꯩꯈꯣꯏ ꯏꯄꯨꯁꯤꯡꯅ ꯋꯥꯔꯤ ꯂꯤꯕꯤꯌꯦꯕ ꯑꯁꯨꯃꯥꯏꯅ ꯂꯩ ꯁꯤ ꯋꯥꯍꯣꯡ ꯃꯇꯨꯅ ꯈꯛ ꯄꯥꯟꯕ ꯒꯗꯕꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇꯦꯅ ꯇꯥꯛꯄꯤ ꯑꯣꯖꯥꯁꯤꯡꯅ ꯑꯗꯨꯕꯨ ꯁꯤꯒꯤꯁꯦ ꯂꯪꯖꯥꯒꯤ ꯃꯇꯨ ꯑꯗꯒꯤ ꯋꯥꯍꯣꯡꯒꯤ ꯃꯇꯨ ꯑꯗꯒꯤ ꯎꯆꯦꯛꯀꯤ ꯃꯇꯨ ꯃꯈꯜ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯦꯟ ꯑꯩꯈꯣꯏꯒꯤ ꯂꯝꯌꯦꯟꯗꯣ ꯑꯁꯤꯒꯨꯝꯕꯅꯁꯨ ꯄꯥꯜꯂꯒ ꯀꯩꯅꯣ ꯇꯧꯕꯅꯦ ꯑꯗꯨꯒ ꯁꯤꯒꯤ ꯃꯇꯣꯟꯁꯤꯗ ꯍꯨꯅꯦꯕ ꯇꯩꯗꯣꯏꯁꯦ ꯑꯩꯈꯣꯏ ꯁꯤꯒꯤ ꯍꯨꯁꯦ ꯇꯩꯔꯀꯥꯟꯁꯤꯗ ꯂꯥꯟꯁꯤꯗ ꯁꯤꯖꯤꯟꯅꯗꯣꯏꯁꯦ ꯑꯗꯣ ꯈꯨꯠꯂꯥꯏꯁꯤꯅ ꯍꯦꯛ ꯊꯦꯡꯕꯗ ꯑꯩꯈꯣꯏꯒꯤ ꯏꯁꯤꯒ ꯄꯛꯅꯗꯕ ꯄꯣꯏꯖꯟ ꯑꯃꯈꯛ ꯊꯣꯛꯑꯒ ꯃꯤꯁꯦ ꯑꯗꯨꯝ ꯁꯤꯕ ꯑꯁꯤꯁꯤꯒꯤ ꯑꯗꯨꯅ ꯌꯥꯝ ꯀꯤꯕ ꯈꯨꯠꯂꯥꯏ ꯑꯃ ꯑꯣꯏꯕ ꯍꯨꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯝꯕꯤꯗꯒꯤ ꯂꯧꯕ ꯑꯗꯒꯤ ꯂꯤꯟ ꯍꯪꯉꯣꯏꯁꯤꯗꯒꯤꯁꯨ ꯂꯧꯋꯦꯅ ꯍꯥꯏꯕꯤ ꯃꯇꯝꯗꯨꯒꯤ ꯁꯨꯝ ꯑꯍꯟꯁꯤꯡꯅ ꯁꯨꯝ ꯇꯥꯛꯄꯤꯕꯗ ꯍꯥꯏꯗꯤ ꯁꯤ ꯊꯥꯡꯂꯣꯟꯒꯤ ꯑꯇꯨꯝꯕ ꯈꯛꯇꯛ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯍꯨ ꯑꯃꯁꯨ ꯍꯥꯞꯄꯤꯅꯦꯕꯀꯣ ꯃꯇꯣꯟꯁꯤꯅ ꯈꯤꯇꯪ ꯈꯦꯠꯄꯗ ꯁꯤꯗꯣꯏꯅꯦꯕ ꯑꯗꯨꯒ ꯁꯤꯒꯤ ꯑꯔꯥꯝꯕꯥꯏꯁꯤꯅ ꯑꯃꯨꯛ ꯀ꯭ꯋꯥꯛꯆꯤꯟ ꯃꯆꯤꯟ ꯀꯥꯏꯅ ꯍꯥꯏꯌꯦ ꯃꯥꯒꯤ ꯃꯆꯤꯟꯁꯦ ꯃꯥꯒꯤ ꯃꯈꯜ ꯈꯔ ꯃꯥꯟꯅꯗꯦꯕꯀꯣ ꯉꯁꯥꯏ ꯍꯪꯕꯤꯕꯗꯣ ꯑꯗꯨꯒ ꯁꯤꯁꯤꯅ ꯇꯥꯅꯤꯡ ꯃꯆꯤꯟ ꯍꯥꯏꯌꯦꯕ ꯇꯥꯅꯤꯡ ꯃꯆꯤꯟ ꯀꯣ ꯁꯤꯅꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤ ꯃꯈꯜ ꯑꯃꯗꯤ ꯂꯩꯇ꯭ꯔꯦ ꯑꯗꯨꯒ ꯁꯤꯒꯤꯁꯤꯅ ꯇꯥꯖꯤꯟ ꯃꯆꯤꯟ ꯑꯣꯏꯕ ꯃꯥꯒꯤ ꯃꯁꯛꯁꯦ ꯁꯤꯗ ꯑꯃꯨꯛ ꯍꯪ ꯄꯥꯟꯕ ꯍꯥꯏꯁꯨ ꯂꯩꯌꯦꯕ ꯑꯩꯈꯣꯏ ꯌꯨꯡꯉꯨꯔ ꯃꯇꯨꯡꯗ ꯁꯠꯇꯣꯛꯄ ꯌꯥꯗꯅꯕ ꯑꯩꯈꯣꯏ ꯈꯣꯏꯒꯤ ꯇꯥꯏꯞꯇ ꯄꯥꯟꯕ ꯑꯗꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯁꯤꯗ ꯁꯤꯂꯤꯟꯗꯔ ꯑꯣꯏꯗꯣꯏꯅꯦꯕ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯁꯨꯃꯥꯏꯅ ꯁꯤꯂꯤꯟꯗꯔ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯋꯥ ꯃꯆꯦ ꯑꯃ ꯑꯩꯈꯣꯏꯒꯤ ꯇꯦꯟꯋꯥ ꯑꯃ ꯌꯥꯎꯕ ꯍꯥꯏꯇꯥꯔꯦ ꯂꯪꯕ ꯀꯥꯟꯗꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯪꯉꯦ ꯍꯥꯏ ꯁꯒꯣꯜ ꯂꯥꯟꯃꯤꯁꯤꯡꯅ ꯄꯥꯏꯕ ꯈꯨꯠꯂꯥꯏꯅꯤꯅ ꯑꯗꯨꯕꯨ ꯋꯥꯟꯁ ꯑꯃꯈꯛꯇꯪ ꯂꯪꯕꯒꯤꯗꯗꯤ ꯁꯨꯃꯥꯏꯅ ꯂꯪꯉꯦ ꯍꯥꯏ ꯄꯨꯂꯞ ꯂꯪꯕꯗꯗꯤ ꯁꯤꯈꯣꯏ ꯆꯩꯁꯦ ꯌꯥꯎꯗ꯭ꯔꯁꯨ ꯑꯗꯨꯝ ꯌꯥꯏ ꯍꯥꯏꯌꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯇꯦꯟꯋꯥꯁꯦ ꯑꯗꯨꯒ ꯁꯤꯡꯒꯜ ꯄꯤꯁ ꯂꯪꯕꯗꯗꯤ ꯇꯦꯟꯋꯥꯁꯦ ꯌꯥꯎꯔꯒ ꯑꯗꯨꯃꯥꯏꯅ ꯂꯪꯉꯦꯅ ꯍꯥꯏ ꯁꯤꯂꯤꯟꯗꯔꯅꯦꯕ ꯁꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯁꯦ ꯑꯗꯨꯒ ꯍꯣꯂꯣ ꯑꯣꯏꯅ ꯊꯝꯃꯒ ꯑꯗꯨꯃꯥꯏꯅ ꯂꯪꯕ ꯑꯗꯨꯝ ꯄꯥꯏꯈꯤꯗꯣꯏꯅꯦꯕ ꯃꯥꯒꯤꯗꯤ ꯍꯦꯛ ꯑꯗꯨꯝ ꯂꯪꯈꯤꯕꯒ ꯄꯥꯏꯔꯒ ꯑꯗꯨꯝ ꯃꯈꯥꯗ ꯌꯨꯡꯅꯦꯕ ꯃꯥꯒꯤꯗꯤ ꯃꯇꯣꯟꯁꯦ ꯂꯨꯝꯕꯅꯤꯅ ꯁꯤꯒꯤ ꯄꯣꯠꯁꯤꯃ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯉꯜꯂꯤꯉꯩ ꯃꯇꯝꯗꯁꯨ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯦꯞ ꯑꯦꯟ ꯁꯥꯏꯖꯁꯦ ꯁꯨꯃꯥꯏꯅ ꯂꯩꯕ꯭ꯔꯥ ꯁꯥꯏꯖꯁꯤꯗꯤ ꯈꯤꯇꯪ ꯈꯦꯠꯅꯔꯅꯤ ꯈꯦꯠꯅꯔꯅꯤ ꯍꯥꯏꯗꯤ ꯁꯤꯗꯤ ꯁꯨꯝ ꯐꯖꯅꯕ ꯑꯃꯁꯨꯡ ꯐꯖꯅꯕ ꯂꯩꯇꯦꯡ ꯑꯣꯏꯅ ꯀꯥꯎꯗꯅꯕ ꯃꯌꯥꯝꯅ ꯁꯨꯝ ꯄꯥꯝꯕꯒꯤ ꯁꯨꯝ ꯊꯝꯅꯤꯡꯕꯒꯤ ꯍꯥꯏꯇꯥꯔꯦ ꯑꯔꯥꯝꯕꯥꯏ ꯍꯥꯏꯕꯁꯤ ꯁꯤꯅꯤ ꯍꯥꯏꯕ ꯃꯁꯛ ꯈꯪꯅꯤꯡꯕꯒꯤ ꯊꯝꯕꯒꯤꯗꯃꯛꯇ ꯑꯣꯏꯔꯦꯕ ꯁꯤꯁꯤꯅ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯗꯤ ꯈꯤꯇꯪ ꯀꯩꯅꯣ ꯑꯣꯏꯔꯅꯤ ꯑꯗꯨꯕꯨ ꯁꯤ ꯃꯥꯒꯤ ꯁꯥꯡꯒꯗꯕꯒꯤ ꯗꯤꯇꯦꯜꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯏꯪꯂꯦꯟꯒꯤ ꯃ꯭ꯌꯨꯖꯤꯌꯝꯗ ꯂꯩꯌꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯑꯔꯥꯝꯕꯥꯏꯁꯦ ꯑꯗꯨꯒꯤ ꯗꯤꯇꯦꯜꯗꯨꯕꯨꯗꯤ ꯌꯦꯡꯉꯒ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯁꯥꯕ ꯉꯝꯒꯅꯦꯕ ꯃꯥꯒꯤ ꯄꯥꯛꯄ ꯆꯥꯎꯕ ꯁꯥꯡꯕꯗꯣ ꯐꯖꯅ ꯑꯣꯜꯂꯒ ꯁ꯭ꯀꯦꯟ ꯊꯥꯔꯒ ꯑꯣꯜꯂꯀꯥꯟꯗꯗꯤ ꯑꯗꯨꯝ ꯂꯥꯏꯅ ꯁꯥꯕ ꯉꯝꯒꯅꯦꯕ ꯑꯗꯣ ꯁꯤꯁꯨ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯗꯤ ꯑꯗꯨꯝ ꯌꯥꯗꯣꯏꯅꯦ ꯌꯥꯕꯒꯗꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯣꯌꯥ ꯁꯤꯒꯤ ꯋꯥꯍꯣꯡ ꯃꯇꯨꯁꯦ ꯑꯩꯈꯣꯏ ꯏꯔꯝꯗꯝꯗꯗꯤ ꯃꯇꯝ ꯑꯃꯗꯗꯤ ꯐꯪꯉꯝꯃꯤꯅꯁꯨ ꯍꯥꯏꯕꯤꯔꯤꯀꯣ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯏꯁꯥꯅ ꯁꯥꯔꯤꯁꯦ ꯁꯤꯗꯤ ꯀꯗꯥꯏꯗꯒꯤ ꯂꯧꯒꯦ ꯕꯖꯥꯔꯗꯒꯤ ꯑꯗꯨꯝ ꯀꯩꯊꯦꯜꯗꯒꯤ ꯑꯗꯨꯝ ꯂꯧꯕꯤꯕ꯭ꯔꯥ ꯏꯃꯥ ꯀꯩꯊꯦꯜꯗꯒꯤ ꯑꯗꯨꯝ ꯂꯧꯔꯦ ꯏꯃꯥ ꯀꯩꯊꯦꯜꯗꯒꯤ ꯑꯗꯨꯝ ꯂꯧꯋꯦꯕꯀꯣ ꯃꯇꯝ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯁꯤꯗ ꯐꯪꯉꯝꯃꯤꯕꯅꯦꯕꯀꯣ ꯐꯪꯉꯝꯃꯤꯅꯦ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯐꯪꯉꯦꯅ ꯇꯥꯏꯌꯦ ꯑꯩꯈꯣꯏꯒꯤ ꯋꯥꯍꯣꯡꯁꯦ ꯑꯩꯈꯣꯏꯒꯤ ꯀꯣꯊꯥꯁꯦ ꯑꯩꯈꯣꯏꯒꯤ ꯀꯣꯊꯥꯁꯤꯗ ꯑꯗꯨꯝ ꯋꯥꯍꯣꯡꯁꯦ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯤꯟ ꯄꯤꯀꯣꯛ ꯑꯅ ꯑꯩꯈꯣꯏꯒꯤ ꯑꯁꯪꯕ ꯉꯥꯛꯇ ꯑꯣꯏꯕ ꯁꯤꯗ ꯕ꯭ꯂꯨ ꯌꯥꯎꯔꯤꯁꯦ ꯑꯗ ꯕ꯭ꯂꯨꯁꯦ ꯌꯥꯎꯗꯕ ꯑꯩꯈꯣꯏꯒꯤꯅ ꯒ꯭ꯔꯤꯟ ꯉꯥꯛꯇ ꯑꯣꯏꯕ ꯁꯤꯒꯤ ꯄꯤꯀꯣꯛꯁꯦ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯄꯤꯛꯑꯦꯕ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯗ ꯐꯪꯉꯤꯕ ꯋꯥꯍꯣꯡ ꯃꯈꯜꯁꯤꯗꯤ ꯑꯁꯤꯒꯤ ꯋꯥꯍꯣꯡꯁꯦ ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯝ ꯈꯔ ꯇꯥꯡꯅꯗꯤ ꯐꯪꯉꯕ ꯍꯥꯏꯕ ꯇꯥꯔꯦꯅꯦ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥꯗ ꯑꯗꯨꯝ ꯐꯪꯉꯦꯅ ꯑꯗꯨꯃꯥꯏꯅ ꯇꯥꯏ
ꯉꯁꯥꯏꯒꯤ ꯁꯦꯟꯐꯝꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯂꯣꯏꯌꯥ ꯑꯩꯈꯣꯏꯒꯤ ꯁꯤ ꯑꯔꯥꯝꯕꯥꯏ ꯁꯤꯁꯦ ꯃꯤ ꯑꯃꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯧꯖꯤꯛ ꯑꯗꯨꯝ ꯌꯨꯝꯗ ꯑꯩꯈꯣꯏꯒꯤ ꯗꯤꯖꯥꯏꯟ ꯑꯣꯏꯅꯀꯣ ꯍꯥꯏꯗꯤ ꯊꯝꯅꯤꯡꯕꯒꯤ ꯑꯗꯨꯝ ꯂꯧꯕꯁꯨ ꯁꯤꯡꯕꯁꯨ ꯃꯌꯥꯝ ꯂꯥꯛꯑꯦꯅ ꯍꯥꯏꯕꯤꯔꯤꯀꯣ ꯑꯗꯨ ꯁꯤ ꯑꯃꯃꯝꯗꯒꯗꯤ ꯀꯌꯥꯗꯒꯗꯤ ꯃꯌꯥꯝꯗ ꯄꯤꯕꯤꯒꯦ ꯑꯩꯅ ꯁꯨꯝ ꯃꯌꯥꯝꯗ ꯁꯨꯝ ꯄꯤꯕ ꯀꯥꯟꯗ ꯑꯗꯨꯝ 500ꯇ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯌꯣꯜꯂꯦ ꯃꯥꯒꯤ ꯁꯤꯒꯤ ꯄꯤꯁꯇ ꯑꯩꯈꯣꯏꯒꯤ ꯁꯤ ꯋꯥꯍꯧ ꯃꯇꯨꯁꯦ 20 ꯔꯨꯄꯤꯁꯇ ꯆꯤꯡꯉꯒ ꯂꯧꯔꯛꯑꯦꯕꯀꯣ 20 ꯔꯨꯄꯤꯁ ꯑꯣꯏꯕꯅꯤꯅ ꯃꯥꯒꯤ ꯁꯤꯒꯤꯁꯦ ꯍꯥꯜꯂꯛꯄ ꯀꯥꯟꯗ 23 ꯅꯠꯇ꯭ꯔꯒ ꯀꯩꯅꯣ ꯆꯪꯉꯦꯕ ꯄꯤꯁ ꯑꯩꯈꯣꯏꯒꯤ 10 ꯆꯪꯉꯦꯕ 마판주 ꯆꯪꯉꯦꯕ 마기 시기 사리ꯕꯁꯤ ꯑꯩꯈꯣꯏꯒꯤ ꯑꯔꯥꯝꯕꯥꯏ ꯃꯆꯤꯟꯁꯦ ꯁꯨꯃꯥꯏꯅ ꯂꯩꯗꯣꯏꯅꯦꯕ ꯁꯤꯒꯤ ꯃꯆꯤꯟꯁꯤꯗ ꯌꯦꯛꯂꯛꯄ ꯀꯥꯟꯗ ꯑꯗꯨꯒꯤ ꯃꯇꯨꯡ 이나 ꯑꯔꯥꯝꯕꯥꯏ ꯆꯪꯕꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡ 이나 ꯃꯃꯟꯗꯨ ꯁꯨꯃꯥꯏꯅ ꯁꯤꯗꯗꯤ 200가 10 200가 10 ꯁꯨꯃꯥꯏꯅ ꯂꯩꯈ꯭ꯔꯅꯤ ꯑꯗꯨꯃꯥꯏꯅ ꯂꯩꯕꯅꯤꯅ ꯂꯨꯄꯥ 500 ꯑꯗꯨꯃꯥꯏꯅ ꯌꯣꯜꯂꯦ 500ꯇ 500ꯇ ꯃꯦꯛꯁꯤꯃꯝ ꯑꯗꯨꯃꯥꯏꯅ ꯌꯣꯜꯂꯦ ꯑꯗꯣ ꯃꯌꯥꯝ ꯂꯧꯔꯒꯗꯤ ꯑꯗꯨꯝ ꯈꯔ ꯌꯦꯡꯉꯦ ꯑꯗꯨꯝ yani ꯁꯤ ꯊꯝꯖꯟꯕꯤꯔꯒ ꯑꯩꯈꯣꯏ ꯃꯊꯪꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯃꯊꯪ ꯋꯥꯔꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯀꯁꯇꯃꯥꯏꯖ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯊꯥꯡꯂꯣꯟ ꯃꯌꯥꯝ ꯑꯃꯁꯨ ꯃꯌꯥꯝꯅ ꯂꯥꯛꯑꯒ ꯁꯥꯍꯟꯕꯤꯔꯤꯀꯣ ꯉꯁꯥꯏ ꯎꯠꯄꯤꯈ꯭ꯔꯦ ꯄꯦꯟꯇꯤꯡ ꯈꯔꯀꯣ ꯑꯗꯨ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯒꯤ ꯊꯥꯡꯂꯣꯟ ꯃꯌꯥꯝ ꯑꯃ ꯏꯁꯥꯅ ꯁꯥꯈꯤꯕ ꯁꯣꯏꯗꯅꯁꯨ ꯂꯩꯔꯝꯒꯅꯤꯅ ꯈꯟꯖꯩꯀꯣ ꯑꯗꯣ ꯑꯍꯥꯟꯕ ꯁꯥꯈꯤꯕ ꯊꯥꯡꯂꯣꯟꯁꯤ ꯀꯔꯝꯕꯅꯣ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯕꯤꯕ꯭ꯔꯥ ꯅꯤꯡꯁꯤꯡꯉꯦ ꯑꯗꯨꯕꯨ ꯑꯩꯗꯤ 2019ꯁꯤꯗ ꯎꯠꯊꯣꯔꯛꯄꯅꯦꯕꯀꯣ ꯑꯗꯣ 2019ꯁꯤꯗ ꯐꯥꯔꯁ ꯇꯥꯏꯝꯒꯤ ꯑꯣꯏꯅ ꯊꯥꯡ ꯑꯅꯥꯟꯕꯁꯦ ꯀꯩꯁꯨ ꯁꯥꯕ ꯉꯝꯗꯦꯕ ꯑꯩꯗꯤ ꯁꯨꯝ ꯑꯣꯖꯥ ꯅꯥꯏꯔꯒ ꯐꯖꯅꯕꯨꯗꯤ ꯇꯝꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯣꯖꯥ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤꯗꯤ ꯌꯥꯝ ꯉꯟꯅ ꯊꯕꯛ ꯁꯨꯕ ꯌꯥꯎꯔꯛꯐꯝ ꯑꯃ ꯈꯔ ꯂꯩꯕꯅꯤꯅꯦ ꯀꯥꯅꯣꯅ ꯃꯣꯏꯒꯤꯗ ꯊꯕꯛ ꯁꯨꯕ ꯌꯥꯎꯔꯛꯄꯗꯣ ꯑꯩꯅ ꯑꯣꯖꯥꯅꯦꯅ ꯑꯗꯨꯝ ꯅꯤꯡꯖꯈ꯭ꯔꯦꯕꯀꯣ ꯑꯗꯨꯕꯨ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯒꯤ ꯁꯤꯒꯤ ꯀꯩꯅꯣꯒꯤ ꯑꯅꯥꯟꯕ ꯄꯣꯠ ꯁꯥꯕꯒꯤ ꯁꯤꯗꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯁꯦ ꯐꯖꯅ ꯑꯗꯨꯝ ꯃꯃꯤꯡ ꯆꯠꯂꯝꯕ ꯑꯃ ꯑꯣꯏꯌꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤ ꯃꯇꯨꯡ ꯏꯜꯂꯛꯄ ꯑꯣꯏꯅ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯁꯥꯔꯝꯕ ꯈꯨꯠꯂꯥꯏꯁꯤꯡꯁꯦ ꯑꯩꯅ ꯐ꯭ꯔꯤꯗ ꯔꯤꯄꯦꯌꯔꯤꯡ ꯇꯧꯔ ꯃꯇꯨꯡꯗ ꯈꯨꯠꯂꯥꯏꯁꯤꯡꯁꯦ ꯅꯧꯅ ꯌꯦꯡꯉꯒ ꯔꯤꯁꯇꯣꯔ ꯇꯧꯕ ꯀꯥꯟꯗ ꯑꯥꯏꯗꯤꯌꯥ ꯐꯪꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯈꯨꯠ ꯊꯥꯕ ꯍꯧꯔꯛꯑꯦꯕ 2019ꯁꯤꯗ ꯐꯥꯔꯁ ꯇꯥꯏꯝ ꯂꯥꯟꯊꯥꯡ ꯑꯃꯈꯛ ꯁꯥꯏ ꯑꯩ ꯅꯤꯡꯁꯤꯡꯉꯦ ꯂꯥꯟꯊꯥꯡꯗꯨꯃ ꯂꯩꯔꯦ ꯁꯦꯀꯦꯟꯗ ꯕꯦꯅꯦꯠ ꯁꯥꯔꯦ ꯑꯗ ꯕꯦꯅꯦꯠꯇꯒꯤ ꯁꯤꯡꯖꯪ ꯃꯆꯥ ꯈꯔ ꯁꯥꯏ ꯁꯨꯝ ꯈꯨꯠꯁꯦ ꯁꯨꯝ ꯊꯥꯕ ꯑꯅꯥꯟꯕ ꯈ꯭ꯋꯥꯏ ꯐꯥꯔꯁ ꯑꯅꯥꯟꯕ ꯊꯥꯕꯗꯤ ꯊꯥꯡꯗ ꯅꯠꯇꯦꯀꯣ ꯈ꯭ꯋꯥꯏ ꯐꯥꯔꯁ ꯑꯍꯥꯟꯕ ꯊꯥꯕꯗꯒꯤ ꯄꯦꯅꯥꯒꯤ ꯆꯖꯤꯡꯗꯣ ꯄꯦꯅꯥꯒꯤꯗ ꯁꯥꯊꯦꯛ ꯑꯃꯈꯛ ꯌꯥꯎꯔꯤꯕ ꯆꯖꯤꯡꯁꯦ ꯁꯤꯅ ꯏꯍꯥꯟ ꯍꯥꯜꯂꯦ ꯑꯩꯒꯤ ꯈꯨꯠ ꯊꯥꯕꯗꯤ ꯑꯅꯥꯟꯕ ꯈꯤꯇꯪ ꯆꯦꯛꯁꯟꯕ ꯄꯣꯠ ꯁꯥꯕꯗꯗꯤ ꯊꯥꯡꯒꯤ ꯑꯣꯏꯅ ꯂꯥꯛꯑꯀꯥꯟꯗꯅ ꯂꯥꯟꯊꯥꯡꯅ ꯍꯥꯟꯕ ꯑꯁꯨꯃꯥꯏꯅ ꯑꯣꯏꯕ ꯑꯗꯣ ꯏꯁꯥꯅ ꯁꯥꯕ ꯊꯥꯡꯅꯤ ꯍꯥꯏꯕꯁꯤ ꯈꯪꯅꯕꯒꯤꯗꯃꯛꯇ ꯁꯣꯏꯗꯅ ꯏꯁꯥꯒꯤ ꯁꯤꯝꯕꯣꯜ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤꯅ ꯈꯟꯖꯩꯀꯣ ꯄꯤꯔꯝꯒꯅꯤꯅ ꯑꯁꯨꯝ ꯇꯧꯗꯅ ꯉꯁꯥꯏꯒꯤ ꯂꯣꯌꯥꯒꯤ ꯄꯥꯕꯨꯡꯕꯨꯁꯨ ꯊꯥꯡ ꯁꯥꯕ ꯌꯥꯝꯅ ꯐꯥꯎꯕ ꯃꯇꯝ ꯑꯃꯒꯤꯅꯦꯁꯨ ꯑꯩꯈꯣꯏꯅ ꯇꯥꯖꯩꯀꯣ ꯑꯗꯣ ꯑꯗꯨꯒꯤ ꯄꯥꯕꯨꯡꯒꯤ ꯃꯇꯥꯡꯗꯁꯨ ꯈꯤꯇꯪꯁꯨ ꯍꯥꯏꯕꯤꯔꯝꯃꯨ ꯑꯗꯨꯒ ꯄꯥꯕꯨꯡꯒꯤ ꯁꯤꯝꯕꯣꯜꯅ ꯀꯔꯝꯍꯥꯏꯅ ꯇꯧꯋꯤ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯈꯪꯖꯅꯤꯡꯉꯤ ꯑꯩꯅ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯔꯤꯕ ꯁꯤꯝꯕꯣꯜꯁꯦ ꯑꯩꯈꯣꯏ ꯀꯪꯂꯥꯁꯥ ꯁꯤꯝꯕꯣꯜꯁꯤꯅꯦꯕ ꯑꯗꯣ ꯁꯤꯝꯕꯣꯜꯁꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯑꯗꯨꯝ ꯍꯥꯟꯅ ꯁꯤꯖꯤꯟꯅꯔꯝꯕ ꯈꯨꯠꯂꯥꯏ ꯑꯃꯅꯦꯕ ꯑꯩꯈꯣꯏꯒꯤ ꯀꯪꯂꯥꯁꯥ ꯁꯤꯝꯕꯣꯜꯁꯦ ꯑꯗꯨꯕꯨ ꯀꯪꯂꯥꯁꯥ ꯁꯤꯝꯕꯣꯜꯁꯤ ꯍꯦꯛꯇ ꯑꯩꯅ ꯊꯥꯡ ꯃꯈꯜ ꯍꯦꯛꯇ ꯂꯣꯏꯅꯃꯛ ꯁꯨꯅꯕ ꯊꯥꯗꯦꯕ ꯃꯥꯒꯤ ꯊꯥꯡꯗꯨꯒꯤ ꯁꯥꯒꯗꯕ ꯚꯦꯔꯥꯏꯇꯤ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯪꯂꯥꯁꯥ ꯁꯤꯝꯕꯣꯜꯁꯦ ꯐꯨꯏꯌꯦꯕ ꯑꯗꯣ ꯑꯩꯅ ꯉꯁꯥꯏ ꯃꯃꯥꯡꯗ ꯄꯟꯖꯈꯤꯕ ꯔꯤꯄꯦꯌꯔꯤꯡꯒꯤ ꯃꯇꯥꯡꯗꯣ ꯑꯩꯈꯣꯏꯒꯤ ꯀꯪꯂꯥꯁꯥ ꯁꯤꯝꯕꯣꯜꯁꯦ ꯄꯥꯕꯨꯡꯅ ꯁꯥꯔꯝꯕꯅꯤꯅ ꯑꯩꯅ ꯄꯥꯕꯨꯡꯅ ꯁꯥꯔꯝꯕ ꯑꯩꯈꯣꯏꯒꯤ 1999ꯒꯤ ꯃꯃꯥꯡꯗ ꯁꯥꯔꯝꯕ ꯊꯥꯡꯈꯩ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯒꯤ ꯊꯥꯡꯁꯤꯡꯁꯤ ꯑꯣꯏꯅ ꯑꯩꯅ ꯔꯤꯄꯦꯌꯔꯤꯡ ꯇꯧꯖꯕꯅꯦꯕ ꯑꯗꯨꯅ ꯁꯤꯝꯕꯣꯜꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯥꯡꯁꯤ ꯄꯥꯕꯨꯡꯅ ꯁꯥꯔꯝꯕꯅꯦ ꯍꯥꯏꯕꯗꯨꯃ ꯑꯩꯅ ꯈꯪꯖꯕ ꯑꯗꯨꯃꯥꯏꯅ ꯂꯩꯔꯀꯥꯟꯗ ꯑꯩꯅ ꯔꯤꯄꯦꯌꯔꯤꯡꯁꯤ ꯇꯧꯖꯕꯅꯦ ꯍꯥꯏꯗꯤ ꯀꯪꯂꯥꯁꯥꯒꯤ ꯁꯤꯝꯕꯣꯜꯁꯤ ꯎꯔꯒꯗꯤꯀꯣ ꯁꯤꯝꯕꯣꯜꯁꯤ ꯎꯔꯒꯗꯤ ꯑꯗꯨꯕꯨ ꯑꯩ ꯈꯛꯇ ꯅꯠꯇꯦꯕ ꯑꯩꯈꯣꯏ ꯏꯔꯩꯀꯥꯏꯁꯤꯗ ꯂꯩꯔꯤꯕ ꯊꯥꯡ ꯁꯥꯕꯁꯤꯡꯁꯦ ꯃꯥꯒꯤ ꯑꯣꯏꯕ ꯁꯤꯝꯕꯣꯜ ꯑꯃꯃꯝ ꯂꯣꯏ ꯂꯩꯌꯦꯕ ꯁꯤ ꯑꯃꯠꯇ ꯂꯥꯝꯖꯟꯅꯗꯦ ꯌꯥꯝꯅ ꯔꯦꯁꯄꯦꯛ ꯂꯩꯅ ꯁꯤꯅ ꯃꯥꯒꯤ ꯍꯥꯏꯕꯁꯦ ꯑꯗꯨꯃꯥꯏꯅ ꯂꯩꯅꯩ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯍꯨꯠ ꯁꯤꯜꯂꯒ ꯊꯥꯖꯤꯜꯂꯛꯄ ꯃꯇꯝꯗ ꯐꯠꯇꯕ ꯊꯣꯛꯑꯦ ꯁꯤꯃꯗꯤ ꯇꯧꯅꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯔꯦꯁꯄꯦꯛ ꯂꯩꯅꯅ ꯊꯥꯡ ꯁꯥꯔꯤꯕꯁꯤꯡꯁꯤ ꯁꯤꯟꯐꯝꯁꯦ ꯑꯃꯠꯇ ꯄꯨꯟꯁꯤꯟꯅꯗꯦꯕ ꯊꯥꯡꯁꯤ ꯉꯁꯥꯏꯒꯤ ꯈꯔ ꯑꯔꯨ ꯑꯅꯥꯟ ꯁꯥꯕ ꯃꯈꯜ ꯀꯥꯡꯒꯨ ꯑꯃ ꯑꯗꯒꯤ ꯆꯨꯝꯅꯒꯨꯝ ꯁꯤꯖꯤꯟꯅꯅꯕ ꯁꯥꯕ ꯀꯥꯡꯒꯨ ꯑꯃ ꯑꯗꯨꯃꯥꯏꯅ ꯀꯥꯇꯤ ꯁꯥꯕꯅ ꯀꯥꯇꯤ ꯁꯥꯕ ꯑꯗꯒꯤ ꯌꯨꯝ ꯑꯃꯗ ꯁꯤꯖꯤꯟꯅꯕ ꯈꯨꯠꯂꯥꯏꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯃꯥꯒꯤ ꯃꯥꯟꯅꯗꯅ ꯂꯣꯏ ꯁꯨꯏꯕꯀꯣ ꯑꯗꯨꯕꯨ ꯁꯤꯝꯕꯣꯜꯒꯤ ꯃꯇꯥꯡꯗ ꯂꯥꯛꯑꯀꯥꯟꯗ ꯁꯤꯝꯕꯣꯜꯁꯤ ꯃꯤ ꯑꯃꯅ ꯊꯥꯈꯤꯕ ꯁꯤꯝꯕꯣꯜꯁꯤ ꯑꯃꯅꯁꯨ ꯊꯥꯖꯟꯅꯗꯦꯕ ꯑꯗꯣ ꯃꯥꯒꯤ ꯈꯒ ꯂꯣꯏ ꯈꯦꯠꯅꯔꯒ ꯃꯥꯒꯤ ꯄꯣꯠꯇꯨ ꯁꯤꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ
ꯂꯩꯗꯣꯏꯅꯤ ꯔꯦꯖꯤꯁꯇꯥꯔ ꯕꯣꯗꯤ ꯇꯧꯕ ꯁꯨ ꯃꯌꯥꯝ ꯂꯩ ꯑꯗꯨꯒ ꯇꯧꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ ꯑꯩ ꯏꯁꯥꯒꯤꯗꯤ ꯔꯦꯖꯤꯁꯇꯥꯔ ꯕꯣꯗꯤ ꯑꯃꯒꯤ ꯃꯈꯥꯗ ꯊꯕꯛꯁꯤ ꯇꯧꯖꯔꯕꯅꯤ ꯑꯩꯒꯤ ꯄꯥꯕꯨꯡꯒꯤ ꯃꯤꯡꯗ ꯔꯤꯂꯀꯃꯣꯜ ꯃꯦꯃꯣꯔꯤꯌꯦꯜ ꯕ꯭ꯂꯦꯛꯁꯃꯤꯊ ꯀ꯭ꯔꯥꯐꯠ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯄꯥꯕꯨꯡꯕꯨ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ ꯑꯩꯅ ꯊꯥꯡ ꯁꯥꯕꯒꯤ ꯁꯤꯟꯐꯝꯁꯤ ꯇꯧꯕꯅꯦ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎꯁꯦ ꯂꯣꯏꯅꯃꯛ ꯊꯕꯛ ꯁꯨꯏꯕꯀꯣ ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎꯁꯦ ꯑꯩꯒꯤ ꯏꯅꯥꯎꯄꯥ ꯑꯃꯁꯨ ꯑꯗꯨꯝ ꯃꯈꯨꯠ ꯃꯁꯥꯁꯦ ꯑꯗꯨꯝ ꯐꯖꯅ ꯍꯩ ꯃꯥꯅ ꯃꯁꯥꯅ ꯁꯥꯖꯔꯒ ꯑꯩꯈꯣꯏꯒꯤ ꯄꯥꯋꯔ ꯍꯦꯃꯔ ꯑꯃꯁꯨ ꯍꯟꯗꯛ ꯅꯧꯅ ꯆꯪꯈꯠꯂꯒ ꯂꯩꯔꯦꯕ ꯑꯁꯤꯁꯨ ꯃꯌꯥꯝ ꯑꯗꯨꯝ ꯍꯣꯔꯦꯟ ꯌꯦꯡꯃꯤꯟꯅꯔꯁꯦ 시기 파워 해머제 지나 아이게 이나오빠나 사버네고 아주 시기 파워 해머제 마제 마마상 아신 그런 거 있다봐 아우두나 야우드래 아두고 마기 시쿨라이제 전자버제 마나 마기 아이디어데기 전자버네 아두 아이나 매암도 숨 영한닝다나 우쩌버네 아두 아이 이나오빠지기 머밍나 라이스트럼 말랭암바나 거웨 마기 그노네 아두 아이 마기 신어버 야래 하고도 워킹ꯐꯖꯅ ꯇꯧꯔꯦ ꯃꯥꯏ ꯊꯕꯛꯁꯦ ꯑꯗꯨ ꯌꯦꯡꯉꯁꯦ ꯁꯤ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯂꯣꯌꯥ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯈꯨꯗꯤꯡꯃꯛꯇꯀꯣ ꯑꯩꯈꯣꯏꯒꯤ ꯊꯥꯡ ꯇꯥ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯦ ꯈꯨꯠꯂꯥꯏ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯁꯤ ꯁꯕꯖꯦꯛ ꯑꯃ ꯑꯣꯏꯅ ꯂꯣꯏꯅ ꯇꯝꯅꯔꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯀꯣ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩꯈꯣꯏꯒꯤ ꯊꯥꯡ ꯇꯥꯒꯤ ꯈꯨꯠꯂꯥꯏꯁꯤꯡꯁꯦ ꯁꯤ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯊꯥꯛꯇ ꯊꯥꯡ ꯇꯥꯁꯦ ꯑꯗꯨꯝ ꯆꯠꯅꯔꯦꯕꯀꯣ ꯑꯗꯨꯕꯨ ꯁꯤꯒꯤ ꯈꯨꯠꯂꯥꯏꯁꯤ ꯁꯥꯕꯤꯅꯕꯁꯦ ꯃꯁꯤꯡ ꯌꯥꯝ ꯋꯥꯠꯄ ꯑꯩꯈꯣꯏ ꯏꯔꯩꯄꯥꯛ ꯏꯔꯝꯗꯝ ꯑꯁꯤꯗ ꯌꯥꯝ ꯋꯥꯠꯂꯦ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯈꯨꯠꯂꯥꯏꯁꯦ ꯃꯁꯤꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯁꯦ ꯑꯩꯈꯣꯏ ꯆꯥꯎꯈꯠꯍꯟꯒꯦ ꯍꯥꯏꯔꯒꯗꯤ ꯊꯥꯡ ꯁꯥꯔꯤꯕꯁꯤꯡꯁꯤ ꯌꯥꯝꯅ ꯃꯑꯣꯡ ꯆꯥꯅ ꯑꯃꯁꯨꯡ ꯃꯇꯤꯡ ꯊꯣꯛꯄ ꯃꯁꯤꯟꯃꯤ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯐꯖꯅ ꯌꯦꯡꯁꯤꯟꯕꯤꯕ ꯑꯃ ꯆꯪꯉꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯊꯥꯡ ꯁꯥꯔꯤꯕꯁꯤꯡꯁꯤ ꯄꯨꯂꯞ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯊꯥꯡ ꯇꯥꯒꯤ ꯈꯨꯠꯂꯥꯏꯁꯤꯡꯁꯦ ꯐꯖꯅ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯊꯣꯛꯑꯒꯗꯤ ꯃꯄꯥꯟ ꯂꯝꯗ ꯊꯥꯗꯣꯛꯄ ꯌꯥꯕꯒꯤ ꯀꯩꯅꯣꯁꯨ ꯂꯥꯛꯀꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯔꯣꯝꯗ ꯊꯥꯖꯤꯜꯂꯛꯄ ꯇꯥꯔꯒꯗꯤ ꯀꯩꯒꯨꯝꯕ ꯀꯩꯅꯣꯝꯃ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯊꯥꯡꯁꯤꯒꯤ ꯀꯩꯅꯣꯁꯦ ꯌꯥꯝ ꯂꯥꯏꯅ ꯁꯥꯕ ꯊꯥꯡꯅꯤꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯌꯥꯅ ꯊꯥꯡ ꯂꯩꯇꯦꯡ ꯊꯥꯡ ꯆꯨꯡꯒꯣꯏ ꯁꯤꯒꯨꯝꯕꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯕꯒꯤ ꯑꯣꯏꯅ ꯄꯥꯏꯅꯕ ꯈꯨꯠꯂꯥꯏꯁꯤꯗꯤ ꯈꯤꯇꯪꯁꯨ ꯀꯩꯅꯣ ꯑꯣꯏ ꯑꯗꯨꯕꯨ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯅ ꯄꯨꯊꯣꯛꯑꯒ ꯑꯩꯈꯣꯏꯅ ꯃꯄꯥꯟ ꯂꯝꯗ ꯊꯥꯗꯣꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯁꯦ ꯌꯥꯝ ꯆꯥꯎꯈꯠꯀꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯄꯥꯟꯗꯒꯤ ꯊꯥꯖꯤꯜꯂꯛꯑꯒꯗꯤ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯁꯤꯗ ꯍꯦꯟꯅ ꯆꯥꯎꯊꯒꯅꯤ ꯍꯥꯏꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗꯤ ꯂꯩ ꯃꯁꯤ ꯑꯃꯨꯛꯇꯪꯗꯤ ꯏꯟꯈꯠꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯃꯌꯥꯝꯁꯤꯡꯗ ꯍꯥꯏꯗꯤ ꯃꯄꯥꯟꯂꯣꯝꯗꯒꯤ ꯄꯨꯁꯜꯂꯛꯇꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯊꯥꯡ ꯁꯥꯕ ꯃꯌꯥꯝꯁꯦ ꯁꯤꯒꯤꯁꯤꯡꯁꯤꯗ ꯀꯩ ꯇꯧꯕ ꯌꯥꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯩꯉꯥꯛꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯁꯤꯒꯨꯝꯕꯁꯤꯡꯁꯤꯅ ꯌꯦꯡꯁꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯊꯥꯡ ꯁꯥꯕꯁꯤꯡꯁꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯂꯩꯔꯤꯒꯦ ꯍꯥꯏꯕꯗꯣ ꯊꯥꯡ ꯁꯥꯕ ꯑꯩꯈꯣꯏꯒꯤ ꯑꯩ ꯈꯛꯇꯪ ꯅꯠꯇꯕ ꯑꯇꯣꯞꯄ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯄꯨꯂꯞ ꯌꯦꯡꯁꯤꯜꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯃꯦꯟꯇꯦꯟ ꯇꯧꯔꯒ ꯄꯨꯊꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯊꯥꯡ ꯇꯥꯗ ꯄꯥꯏꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡꯁꯤ ꯃꯇꯤꯡ ꯊꯣꯛꯄ ꯃꯁꯛ ꯊꯣꯛꯄ ꯈꯨꯠꯂꯥꯏꯗꯨ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯁꯥꯔꯒ ꯃꯄꯥꯟ ꯂꯝꯗ ꯄꯨꯊꯣꯛꯑꯒ ꯃꯣꯏꯅ ꯁꯥꯔꯤꯕ ꯖꯒꯣꯏ ꯑꯃꯁꯨꯡ ꯀꯩꯅꯣ ꯇꯧꯕꯁꯤꯡꯁꯤꯗ ꯃꯌꯥꯝ ꯎꯠꯄ ꯌꯥꯏꯕ ꯍꯧꯖꯤꯛꯇꯤ ꯊꯥꯡ ꯁꯥꯕꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯦꯕ
시 ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯊꯥꯡꯁꯤꯒꯤ ꯁꯤꯗ ꯒꯥꯠ ꯑꯃꯈꯛ ꯌꯥꯎꯔꯤꯕ ꯈꯨꯗꯨꯡ ꯑꯃꯁꯨꯡ ꯈꯨꯔꯈꯥꯡ ꯍꯥꯏꯅꯩꯌꯦꯕ ꯃꯁꯤꯒꯤ ꯈꯨꯔꯈꯥꯡꯁꯤ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯊꯥꯡ ꯁꯥꯕꯁꯤ ꯍꯣꯏ ꯑꯁꯝꯕ ꯊꯤꯔꯛꯄꯗꯒꯤꯅꯤ ꯈꯪꯗꯦ ꯑꯗꯨꯒ ꯀꯩ ꯍꯥꯏꯅꯤ ꯑꯔꯥꯏꯕ ꯊꯤꯔꯛꯄꯗꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯁꯨꯃꯥꯏꯅ ꯊꯥꯡꯁꯤ ꯈꯨꯗꯨꯡꯁꯤ ꯁꯥꯗꯕꯤꯗ ꯑꯩꯈꯣꯏꯒꯤ ꯈꯥꯕꯩ ꯍꯥꯏꯕ ꯇꯥꯔꯦ ꯈꯥꯕꯩ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯤꯜꯒꯤ ꯈꯥꯕꯩꯁꯦ ꯃꯄꯥꯟꯂꯣꯝꯗꯒꯤ ꯊꯥꯖꯤꯜꯂꯛꯄꯁꯤ ꯁꯤꯁꯤꯡꯁꯦ ꯂꯩꯔꯀꯥꯟꯗ ꯈꯨꯗꯨꯡ ꯑꯣꯟꯊꯣꯛꯑꯒ ꯊꯥꯡꯁꯤꯗ ꯄꯥꯟꯁꯤꯜꯂꯒ ꯃꯥꯔꯁ ꯑꯣꯏꯅ ꯊꯥꯡꯁꯦ ꯄꯥꯏꯅꯩꯌꯦꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯊꯥꯡ ꯇꯥꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯁꯦ ꯃꯣꯏꯗꯤ ꯈꯪꯖꯗꯕꯅꯤꯅ ꯄꯥꯏꯖꯔꯤꯕꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯀꯥꯟꯗꯗꯤ ꯃꯁꯤ ꯈꯥꯕꯩꯅꯦ ꯍꯥꯏꯕꯁꯤ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯉꯦꯕ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯝꯃꯤꯕ ꯏꯄꯥ ꯏꯄꯨꯅ ꯊꯝꯃꯝꯃꯤꯕ ꯈꯨꯗꯨꯡ ꯌꯥꯎꯕ ꯑꯃꯁꯨꯡ ꯌꯥꯎꯗꯕ ꯊꯥꯡ ꯃꯈꯜ ꯃꯌꯥꯝ ꯂꯩ ꯑꯗꯣ ꯈꯨꯗꯨꯡ ꯌꯥꯎ ꯇꯥꯔꯗꯤ ꯈꯨꯗꯨꯡꯗꯨꯒꯤ ꯃꯑꯣꯡꯗꯣ ꯌꯥꯝ ꯆꯞ ꯆꯥꯅ ꯁꯥꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯂꯩꯌꯦꯕ ꯍꯣꯏ ꯍꯩꯇꯕꯒꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨꯒꯁꯨ ꯇꯥꯟꯅꯔꯒ ꯇꯤꯛꯅꯔꯒ ꯑꯐꯕ ꯑꯃ ꯑꯣꯏꯔꯒꯗꯤ ꯐꯩꯗꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯇꯥꯟꯅ ꯆꯠꯂꯀꯥꯟꯗ ꯖꯒꯣꯏꯗꯣ ꯑꯩꯈꯣꯏꯅ ꯎꯠꯂꯕ ꯀꯥꯟꯗ ꯊꯥꯡꯗꯨ ꯌꯦꯡꯕ ꯀꯥꯟꯗ ꯋꯦꯄꯟꯗꯨ ꯌꯦꯡꯕ ꯀꯥꯟꯗ ꯃꯣꯏꯅ ꯏꯔꯥꯏ ꯂꯥꯏꯅ ꯁꯤꯗꯤ ꯊꯥꯡꯁꯤꯗꯤ ꯁꯤꯅꯦꯅ ꯈꯟꯈꯤꯗꯕꯗꯣ ꯑꯗꯨ ꯈꯜꯍꯟꯅꯤꯡꯗꯕꯒꯤ ꯑꯄꯥꯝꯕꯗꯤ ꯂꯩꯌꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯊꯥꯡ ꯁꯥꯕꯁꯤꯡꯁꯤꯁꯨ ꯈꯤꯇꯪ ꯆꯦꯛꯁꯤꯜꯍꯟꯅꯤꯡꯕ ꯑꯗꯒꯤ ꯊꯕꯛ ꯇꯧꯕꯗ ꯐꯖꯅ ꯇꯧꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯂꯩ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯤꯒꯤ ꯃꯥꯔꯀꯦꯠꯁꯦ ꯃꯥꯔꯀꯦꯠ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯒꯤ ꯍꯧꯖꯤꯛꯀꯤ ꯊꯥꯡ ꯇꯥꯒꯤ ꯁꯤꯗꯗꯤ ꯌꯥꯝꯅ ꯐꯖꯅ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯁꯤꯅ ꯄꯨꯈꯠꯂꯒ ꯃꯄꯥꯟ ꯂꯝꯗ ꯊꯥꯗꯣꯛꯄ ꯌꯥꯕꯒꯤ ꯀꯩꯅꯣꯗꯤ ꯑꯥꯏꯗꯤꯌꯥ ꯑꯃꯁꯨꯡ ꯇꯧꯕ ꯌꯥꯕ ꯊꯕꯛꯇꯤ ꯃꯌꯥꯝ ꯂꯩ ꯑꯗꯨꯕꯨ ꯃꯦꯁꯤꯅꯔꯤ ꯑꯗꯒꯤ ꯃꯦꯟ ꯄꯥꯋꯔ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯃꯥꯅꯦ ꯃꯥꯅꯦ ꯌꯥꯝ ꯆꯨꯝꯃꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯊꯣꯛꯄꯤꯅꯕ ꯏꯟꯚꯦꯁꯃꯦꯟ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯔꯤꯀꯣ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯏꯅꯥꯎꯄꯥꯁꯨ ꯑꯩꯈꯣꯏꯒꯤ ꯁꯥꯕꯗ ꯊꯥꯡꯂꯣꯟꯁꯦ ꯁꯥꯕꯗ ꯌꯥꯎꯕꯤꯅꯁꯨ ꯍꯥꯏꯕꯤꯔꯤꯀꯣ ꯏꯅꯥꯎꯄꯥꯁꯤꯅ ꯃꯥꯅ ꯑꯃꯨꯛ ꯁꯥꯔꯤꯁꯤꯅ ꯃꯦꯟ ꯑꯣꯏꯅ ꯑꯩꯈꯣꯏꯁꯦ ꯈꯨꯖꯤꯟꯗꯥꯡꯒꯨꯝꯕ ꯍꯩꯖ꯭ꯔꯥꯡꯒꯨꯝꯕ ꯁꯣꯔꯤꯒꯨꯝꯕꯁꯦ ꯁꯤꯒꯨꯝꯕꯁꯤꯅ ꯑꯗꯨꯝ ꯁꯥꯏ ꯃꯥꯁꯦ ꯀꯩꯊꯦꯜꯗ ꯑꯗꯨꯝ ꯁꯥꯏ ꯍꯥꯏꯗꯤ ꯀꯩꯊꯦꯜꯗ ꯌꯣꯜꯂꯤꯕ ꯃꯌꯥꯝꯁꯦꯀꯣ ꯑꯗꯨꯕꯨ ꯃꯥꯒꯤꯅ ꯈꯨꯠꯁꯥꯁꯦ ꯁꯨꯝ ꯈꯔ ꯍꯩꯕ ꯍꯥꯏꯇꯥꯔꯦ ꯈꯔ ꯀꯩꯅꯣ ꯇꯧꯕ ꯑꯗꯣ ꯊꯕꯛꯄꯨꯗꯤ ꯑꯩꯒ ꯊꯥꯡꯁꯪꯁꯤꯗ ꯄꯨꯟꯕꯅꯤ ꯑꯗꯣ ꯊꯕꯛꯇꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯁꯤꯟꯐꯝꯁꯦ ꯑꯃꯃꯝ ꯂꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯁꯨꯅꯩꯌꯦꯕ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯏꯁꯥꯒꯤꯗ ꯃꯤꯁꯦ ꯍꯥꯏꯗꯤ ꯊꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯇ꯭ꯔꯦꯅꯤꯡꯒꯨꯝꯕ ꯇꯧꯕꯤꯕ꯭ꯔꯥ ꯃꯤꯅ ꯇꯝꯅꯤꯡꯕ ꯂꯥꯛꯄꯒ ꯌꯥꯎꯔꯝꯒꯅꯤꯅꯁꯨ ꯁꯣꯏꯅ ꯈꯟꯖꯩꯀꯣ ꯍꯧꯖꯤꯛꯇꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯌꯥꯝ ꯐꯦꯃꯁ ꯑꯣꯏꯔꯕꯅꯤꯅꯀꯣ ꯍꯥꯏꯗꯤ ꯑꯩ ꯊꯥꯡ ꯁꯥꯕꯁꯦ ꯇꯝꯅꯤꯡꯉꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯀꯥꯏꯅ ꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯌꯨ ꯑꯩꯅ ꯁꯨꯝ ꯊꯥꯡꯁꯦ ꯀꯩꯅꯣ ꯇꯧꯕꯅꯦ ꯑꯩꯈꯣꯏꯒꯤ ꯄꯥꯝꯖꯕ ꯍꯥꯏꯕ ꯇꯥꯔꯦ ꯇꯁꯦꯡꯅ ꯊꯃꯣꯏ ꯁꯦꯡꯕ ꯀꯥꯡꯕꯨ ꯊꯥꯡ ꯁꯥꯅꯤꯡꯕ ꯊꯥꯡ ꯁꯥꯕꯁꯦ ꯍꯩꯅꯤꯡꯕ ꯀꯥꯡꯕꯨ ꯍꯥꯏꯇꯥꯔꯦ ꯑꯁꯤꯒꯨꯝꯕꯁꯤꯗꯤ ꯑꯗꯨꯝ ꯐꯖꯅ ꯇ꯭ꯔꯦꯅꯤꯡ ꯄꯤꯌꯦꯕ ꯑꯗꯨꯒ ꯃꯇꯝ ꯂꯦꯟꯕꯒꯤ ꯑꯣꯏꯅ ꯂꯥꯛꯄꯁꯤꯗ ꯑꯩ ꯇ꯭ꯔꯦꯅꯤꯡ ꯑꯩ ꯀꯩꯅꯣ ꯇꯧꯗꯦ ꯏꯟꯚꯣꯜቭ ꯇꯧꯗꯦ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗꯁꯨ ꯃꯇꯝ ꯃꯥꯡꯕ ꯃꯥꯁꯨ ꯃꯇꯝ ꯃꯥꯡꯕ ꯑꯣꯏꯔꯣꯏꯗꯕꯗ ꯄꯨꯂꯞ ꯃꯥꯡꯃꯤꯟꯅꯕꯗꯣ ꯑꯗꯨ ꯄꯥꯝꯗꯕꯅꯤꯅ ꯉꯁꯥꯏꯒꯤ ꯑꯣꯏꯒꯗꯕ ꯃꯤꯗꯣ ꯊꯥꯡ ꯇꯁꯦꯡꯅ ꯁꯥꯅꯤꯡꯕ ꯃꯤꯗꯣ ꯑꯗꯨꯃꯥꯏꯅ ꯇ꯭ꯔꯦꯅꯤꯡꯁꯦ ꯄꯤ ꯑꯗꯨ ꯇ꯭ꯔꯦꯅꯤꯡꯁꯦ ꯑꯩꯅ ꯄꯤꯕꯁꯦ ꯃꯁꯤꯡ ꯑꯗꯨꯝ ꯃꯁꯤꯡ 5-10ꯗꯤ ꯁꯨꯔꯦꯕꯀꯣ ꯑꯗꯨꯝ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯁꯨꯖꯕ ꯌꯥꯎꯔꯦ ꯑꯗꯣ ꯍꯟꯗꯛ ꯏꯅꯧ ꯅꯧꯅ ꯑꯗꯨꯝ ꯃꯌꯨꯝꯗ ꯍꯟꯗꯛ ꯁꯪꯒꯥꯕ ꯆꯠꯀꯅꯤꯕ ꯂꯩꯔꯪ ꯃꯥꯒꯤ ꯊꯕꯛ ꯁꯨꯐꯝꯁꯦ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯊꯥ 3 ꯄꯤꯕ ꯑꯗꯨꯒ ꯀꯨꯏꯅ ꯑꯩꯒ ꯂꯣꯏꯅꯔꯤꯈꯩ ꯍꯦꯟꯅ ꯍꯩꯕ ꯍꯦꯟꯒꯗꯣꯏꯅꯤ ꯑꯗꯨꯒ ꯊꯥ 3ꯗꯪ ꯕꯦꯁꯤꯛ ꯑꯣꯏꯅ ꯇꯝꯕ ꯁꯨꯃꯥꯏꯅ ꯂꯩ ꯑꯗꯣ ꯃꯥꯅ ꯄꯥꯝꯃꯤꯕ ꯊꯥꯡꯗꯨꯒꯤ ꯁꯥꯅꯤꯡꯉꯤꯕ ꯇꯝꯅꯤꯡꯕꯗꯣ ꯈꯪꯅꯤꯡꯕꯗꯣ ꯑꯩꯁꯨ ꯌꯥꯝ ꯈꯪꯕꯗꯤ ꯅꯠꯇꯦ ꯑꯩꯅ ꯈꯪꯉꯤꯕ ꯑꯥꯏꯗꯤꯌꯥꯗꯣ ꯃꯉꯣꯟꯗ ꯁꯤꯌꯔ ꯇꯧꯕ ꯑꯗꯨꯒ ꯊꯕꯛꯇꯣ ꯇꯥꯛꯅꯔ ꯇꯤꯡꯅꯔꯒ ꯑꯗꯨꯃꯥꯏꯅ ꯁꯥꯃꯤꯟꯅꯕꯗꯤ ꯃꯌꯥꯝ ꯂꯩ ꯀꯌꯥꯃꯨꯛꯇꯤ ꯁꯨꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔꯁꯦ ꯁꯥꯇ꯭ꯔ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯃꯦꯛꯁꯤꯃꯝ 10ꯗꯤ ꯑꯗꯨꯃꯥꯏꯅ ꯁꯨꯔꯦ 10ꯃꯨꯛꯇꯤ ꯁꯨꯔꯦꯕꯀꯣ ꯁꯨꯔꯦ ꯑꯗꯣ ꯃꯣꯏꯒꯤ ꯀꯛꯆꯤꯡ ꯃꯥꯏꯀꯩꯗꯁꯨ ꯂꯩ ꯑꯗꯒꯤ ꯑꯗꯨꯝ ꯈꯔ ꯃꯥꯏꯀꯩꯗ ꯑꯗꯨꯝ ꯂꯩꯈ꯭ರೆ ꯅꯝꯕꯣꯜ ꯂꯣꯝꯗ ꯁꯥꯏꯠꯇ ꯑꯗꯒꯤ ꯍꯩꯉꯥꯡꯗꯁꯨ ꯂꯩꯌꯦꯕꯀꯣ ꯁꯣꯝ ꯁꯥꯏꯠꯇꯁꯨ ꯑꯗꯨꯝ ꯈꯔ ꯊꯥꯡ ꯁꯥꯕ ꯄꯥꯝꯖꯕꯒꯤ ꯃꯌꯥꯝ ꯂꯩ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯅꯤꯡ ꯂꯣꯏꯔꯦ ꯃꯥꯒꯤꯁꯤ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯔꯦ ꯃꯥ ꯁꯥꯕ ꯍꯩꯔꯦ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯗꯝ ꯑꯃ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯏꯁꯥꯒꯤ ꯁꯥꯏꯠꯇꯒꯤ ꯀꯔꯤ ꯄꯤꯒꯦ ꯍꯥꯏꯕꯗꯣ ꯑꯩꯒꯤꯗꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯃꯈꯛ ꯏꯁꯨ ꯇꯧꯋꯦ ꯃꯥꯅ ꯇꯝꯃꯝꯃꯤꯕꯗꯣ ꯑꯗꯨ ꯇꯝꯃꯝꯃꯤꯗꯨꯒꯤ ꯊꯥ 3 ꯌꯥꯎꯔꯝꯃꯒꯗꯤ ꯊꯥ 3ꯒꯤ ꯕꯦꯁꯤꯛꯀꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯃ ꯄꯤꯔꯦ ꯑꯗꯒꯤ ꯊꯥ 6ꯀꯤꯅ ꯊꯥ 6ꯀꯤ ꯁꯨꯃꯥꯏꯅ ꯑꯩꯅ ꯑꯩꯒꯤ ꯐꯥꯔꯝꯁꯤꯗꯒꯤ ꯊꯕꯛ ꯁꯨꯕ ꯌꯥꯎꯔꯝꯕꯗꯣ ꯃꯥꯅ ꯈꯪꯖ ꯍꯩꯖꯈꯤꯕꯗꯨꯅ ꯑꯃ ꯑꯣꯏꯈ꯭ರೆ ꯑꯗꯨꯒ ꯑꯩꯒꯤꯗꯒꯤ ꯌꯥꯎꯔꯝꯕꯁꯤꯡꯗꯨꯗꯤ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯊꯥ 6ꯀꯤ ꯃꯣꯏꯒꯤ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯔꯦ ꯍꯥꯏꯕꯒꯤ ꯁꯨꯃꯥꯏꯅ ꯈꯨꯗꯝ ꯑꯃꯅꯦ ꯃꯣꯏꯗ ꯁꯤꯟꯅꯔꯤꯁꯦꯀꯣ ꯑꯗꯣ ꯀꯩꯒꯨꯝꯕ ꯀꯥꯟꯗ ꯏꯁꯥꯒꯤ ꯁꯩꯖ ꯊꯥ 6 ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯔꯒꯁꯨ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯁꯨꯖꯒꯦ ꯀꯥꯏꯅ ꯍꯥꯏꯕꯁꯤꯗꯤ ꯌꯥꯎꯕ꯭ꯔꯥ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯗꯨꯁꯨ ꯑꯗꯨꯝ ꯁꯨꯃꯤꯟꯅꯩ ꯑꯗꯨꯒꯨꯝꯕꯁꯨ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯗꯣ ꯃꯣꯏꯒꯤ ꯑꯣꯏꯅ ꯊꯥꯒꯤ ꯁꯦꯟꯐꯝꯗꯤ ꯀꯌꯥꯃꯨꯛꯀ ꯏꯁꯥꯒꯤ ꯁꯥꯏꯠꯇꯒꯤ ꯄꯤꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯍꯥꯏꯐꯦꯠꯇꯪ ꯈꯪꯖꯅꯤꯡꯉꯤ ꯑꯩꯒꯤ ꯊꯕꯛꯁꯤꯗꯤ ꯌꯥꯝꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯆꯥꯎꯗ꯭ꯔꯤꯕꯀꯣ ꯌꯥꯝꯅ ꯆꯥꯎꯔꯛꯑꯀꯥꯟꯗꯕꯨꯗꯤ ꯑꯩꯒꯤꯁꯨ ꯁꯤꯁꯇꯦꯝꯁꯦ ꯈꯤꯇꯪ ꯍꯣꯡꯉꯛꯀꯅꯦꯕ
ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯒꯤ ꯉꯝꯖꯕ ꯑꯩꯅ ꯉꯝꯅꯕ ꯍꯣꯠꯅꯖꯕꯅꯤ ꯃꯌꯥꯝ ꯑꯗꯨꯝ ꯀꯩꯒꯨꯝꯕ ꯃꯇꯦꯡ ꯑꯃꯠꯇꯗ ꯂꯩꯇ꯭ꯔꯤꯕ ꯑꯩꯒꯤꯗꯤ ꯂꯣꯟ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯒꯣꯔꯃꯦꯟꯅ ꯍꯧꯖꯤꯛꯁꯦ ꯁ꯭ꯀꯤꯜ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯠꯁꯥ ꯍꯩꯕꯒꯤꯁꯨ ꯃꯌꯥꯝ ꯄꯤꯔꯤꯀꯣ ꯑꯗꯣ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯂꯧꯗꯦꯅ ꯍꯥꯏꯕꯤꯔꯤꯅꯦꯕ ꯍꯧꯖꯤꯛꯁꯦ ꯍꯥꯏꯔꯤꯁꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩ ꯂꯧꯖꯗ꯭ꯔꯤ ꯑꯝꯇ ꯀꯩꯅꯣ ꯑꯣꯏꯗ꯭ꯔꯤꯕꯀꯣ ꯑꯗꯨꯕꯨ ꯑꯩꯅ ꯑꯗꯨꯝ ꯍꯣꯠꯅꯖꯔꯛꯄꯅꯦꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯇ꯭ꯔꯦꯅꯤꯡ ꯇꯧꯕꯒꯤ ꯃꯇꯥꯡꯒꯤꯗꯣ ꯀꯨꯏꯅ ꯁꯨꯃꯤꯟꯅꯕꯒꯤ ꯃꯥꯒꯤ ꯄꯩꯁꯥ ꯄꯤꯕꯒꯤ ꯃꯇꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯊꯥꯡ ꯁꯥꯕ ꯐꯖꯅ ꯏꯝꯄ꯭ꯔꯨꯞ ꯑꯣꯏꯔꯕ ꯐꯖꯅ ꯍꯩꯔꯀꯥꯟꯗ ꯊꯥꯡꯁꯤꯒꯤ ꯑꯣꯏꯅ ꯊꯥꯡꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯥꯕ ꯃꯇꯝꯗ ꯊꯥꯡ ꯑꯃ ꯌꯩꯕ ꯃꯇꯝꯗ ꯊꯥꯡ ꯄꯤꯁꯇꯨꯗ ꯃꯃꯜ ꯑꯣꯏꯅ ꯁꯥꯏꯌꯦꯕ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯗꯣ ꯑꯇꯣꯞꯄ ꯃꯐꯝ ꯑꯩꯈꯣꯏ ꯊꯥꯡ ꯁꯨꯔꯤꯕꯁꯤꯡꯁꯤꯁꯨ ꯑꯗꯨꯝ ꯑꯌꯥꯝꯕ ꯑꯗꯨꯃꯥꯏꯅ ꯂꯣꯏꯅ ꯇꯧꯋꯦ ꯅꯣꯡꯃꯒꯤ ꯑꯣꯏꯅ ꯄꯩꯁꯥ ꯄꯤꯒꯗꯕꯅꯦ ꯍꯥꯏꯕꯗꯤ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯁꯨꯔꯤꯕ ꯊꯥꯡꯗꯣ ꯁꯥꯔꯤꯕ ꯃꯇꯨꯡ ꯏꯟꯅ ꯊꯥꯡꯗꯨꯒꯤ ꯃꯃꯟꯗꯣ ꯑꯩꯈꯣꯏ ꯌꯩꯕ ꯃꯇꯝꯗꯅ ꯄꯩꯁꯥꯁꯨ ꯐꯦꯡꯕꯒꯤꯅꯁꯨ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯈꯣꯛ ꯁꯥꯕꯩꯅ ꯁꯤ ꯑꯗꯒꯤ ꯃꯈꯨꯝ ꯁꯥꯕꯩꯅ ꯁꯤ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯃꯐꯝ ꯃꯐꯝ ꯈꯥꯏꯗꯣꯛꯑꯒ ꯑꯗꯨꯃꯥꯏꯅ ꯂꯩ ꯊꯕꯛ ꯁꯨꯃꯤꯟꯅꯕꯕꯨꯗꯤ ꯑꯩꯒꯤꯗꯕꯨꯗꯤ ꯃꯤ 4-5ꯗꯤ ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯝ ꯁꯨꯃꯤꯟꯅꯔꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯗꯣ ꯉꯁꯤꯁꯨ ꯑꯉꯥꯡ ꯈꯔ ꯌꯥꯎꯍꯟꯒꯗꯕꯅꯦ ꯑꯗꯣ ꯃꯥꯁꯤ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯈꯤꯕ ꯑꯗꯨꯅ ꯌꯥꯎꯕ ꯉꯝꯗ꯭ꯔꯕ ꯏꯅꯥꯎ ꯑꯃꯕꯨꯗꯤ ꯂꯥꯛꯑꯦꯕ ꯊꯕꯛ ꯁꯨꯐꯝꯁꯤꯗ ꯑꯗꯨ ꯃꯥ ꯂꯩ ꯍꯣꯔꯦꯟ ꯑꯃꯨꯛ ꯈꯪꯖꯒꯦꯀꯣ ꯃꯥꯒꯤ ꯍꯥꯏꯗꯤ ꯁꯛ ꯇꯥꯛꯄ ꯑꯣꯏꯅꯀꯣ ꯃꯌꯥꯝꯗꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯂꯣꯟꯒꯤ ꯃꯇꯥꯡꯗꯣ ꯈꯤꯇꯪ ꯈꯪꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯀோ ꯉꯁꯥꯏ ꯀꯔꯤ ꯃꯔꯝꯒꯤ ꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟꯅ ꯄꯤꯔꯤꯕꯁꯦ ꯁꯤ ꯀꯔꯤꯒꯤ ꯂꯧꯕꯤꯗ꯭ꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤꯁꯨ ꯈꯤꯇꯪ ꯍꯥꯏꯕꯤꯌꯣ ꯃꯁꯤ ꯇꯁꯦꯡꯅ ꯂꯧꯔꯣꯏꯅ ꯂꯧꯗꯕꯗꯤ ꯅꯠꯇꯦꯕꯀꯣ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯇꯥꯟꯅꯕꯗ ꯋꯥꯒꯗꯕꯗꯣ ꯃꯔꯝꯗꯤ ꯑꯩꯅ ꯁꯤꯗꯒꯤ ꯊꯕꯛ ꯁꯨꯔꯒ ꯍꯣꯠꯅꯖꯕꯁꯦ ꯁꯤꯁꯤꯅ ꯍꯦꯟꯅ ꯄꯩꯁꯥ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯁꯦꯟꯁꯤꯅ ꯍꯦꯟꯅ ꯚꯦꯂꯨ ꯑꯣꯏꯔꯛꯄꯗꯣ ꯇꯥꯟꯅꯔꯤꯉꯩꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯦꯟ ꯌꯥꯝ ꯃꯥꯡꯉꯦ ꯁꯦꯟ ꯑꯃꯗꯤ ꯃꯇꯝ ꯃꯥꯡꯈꯤꯕꯗꯣ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯆꯠꯀꯅꯤ ꯑꯗꯒꯤ ꯑꯃꯨꯛ ꯌꯥꯅꯤ ꯌꯥꯔꯣꯏ ꯍꯥꯏꯅꯤ ꯑꯃꯨꯛ ꯄꯩꯁꯥ ꯑꯃꯨꯛ ꯂꯧꯍꯧꯅꯤ ꯑꯩꯈꯣꯏ ꯆꯠꯅꯕꯤꯁꯨ ꯁꯤꯒꯤ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯃꯥꯏꯅ ꯏꯟꯚꯣꯜꯞ ꯇꯧꯕꯁꯦ ꯉꯝꯗꯕ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯂꯩꯔꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯊꯕꯛꯁꯦ ꯐꯖꯅ ꯁꯨꯔꯤꯈꯩꯗꯤ ꯑꯩ ꯁꯦꯟ ꯑꯗꯨꯝ ꯐꯖꯅ ꯊꯣꯛꯆꯩꯌꯦꯕ ꯑꯗꯨꯒ ꯁꯨꯗ꯭ꯔ ꯃꯇꯝꯗꯕꯨꯗꯤ ꯁꯦꯟ ꯊꯣꯛꯇꯦ ꯑꯗꯣ ꯑꯩꯒꯤ ꯃꯦꯛꯁꯤꯃꯝ ꯑꯩꯅ ꯇꯥꯟꯕ ꯉꯝꯕꯁꯦ ꯊꯥ ꯑꯃꯗ ꯑꯗꯨꯝ 60,000 ꯑꯦꯔꯥꯎꯟ ꯁꯤꯐꯧꯒꯤ ꯃꯅꯨꯡ ꯁꯤꯗꯒꯤ ꯍꯦꯟꯕꯗꯤ ꯉꯝꯗ꯭ꯔꯤꯕꯀꯣ ꯑꯗꯨꯒꯤ ꯃꯅꯨꯡꯗꯗꯤ ꯂꯩꯔꯦ ꯄ꯭ꯔꯣꯐꯤꯠꯁꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯥꯟꯖꯩ ꯊꯕꯛ ꯁꯨꯕ ꯀꯥꯟꯗ ꯑꯗꯨꯒ ꯁꯨꯗ꯭ꯔꯒꯗꯤ ꯑꯩ 30,000ꯗꯪ ꯇꯥꯟꯕꯁꯨ ꯌꯥꯎꯋꯦ ꯑꯗꯒꯤ 20,000ꯗꯪ ꯇꯥꯟꯕꯁꯨ ꯌꯥꯎꯋꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯏꯃꯨꯡ ꯄꯨꯕꯗ ꯑꯗꯨꯝ ꯀꯣꯟꯅ ꯂꯦꯝ ꯄꯥꯅ ꯀꯣꯟꯅꯩ ꯍꯥꯏꯕꯤꯕꯅꯦꯕꯀꯣ ꯑꯗꯨꯝ ꯀꯣꯟꯅꯩ ꯑꯗꯨꯒ ꯂꯣꯌꯥ ꯑꯩꯈꯣꯏꯒꯤ ꯃꯦꯆꯤꯟꯁꯨ ꯏꯁꯥꯅ ꯁꯥꯖꯔꯦ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯄꯥꯅꯀꯣ ꯏꯅꯥꯎꯄꯥꯅ ꯁꯥꯕꯤꯔꯤꯅꯦ ꯍꯥꯏꯔꯦ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯤ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯣ ꯑꯦꯛꯁꯀꯣ ꯃꯈꯣꯏꯅꯒ ꯑꯩꯈꯣꯏꯒꯤ ꯁꯦꯟꯐꯝꯒ ꯄꯥꯡꯕꯤꯔꯛꯄꯒꯗꯤ ꯂꯩꯈ꯭ꯔꯕ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯊꯣꯏꯗꯣꯛꯅ ꯂꯩꯇꯦ ꯑꯩꯈꯣꯏꯅꯁꯨ ꯍꯥꯏꯔꯨꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯆꯥꯎꯅ ꯄꯥꯡꯕꯤꯔꯛꯑꯒꯗꯤ ꯁꯣꯏꯗꯅꯁꯨ ꯍꯦꯟꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗꯒꯤ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯀꯅꯤꯅꯁꯨ ꯈꯟꯖꯩꯀꯣ ꯃꯥꯅꯦ ꯑꯩ ꯃꯤꯡ ꯁꯥꯗꯣꯛꯐꯝ ꯖꯦꯛꯁꯟ ꯀꯣ ꯂꯩꯐꯝꯗꯤ ꯀꯥꯏꯗ ꯑꯣꯏꯔꯝ ꯂꯩꯐꯝꯁꯦ ꯋꯥꯡꯒꯩ ꯊꯥꯡꯖꯝ ꯂꯩꯀꯥꯏ ꯁ꯭ꯋꯥꯏꯗꯒꯤ ꯑꯣꯏꯗꯣꯏꯅꯤ ꯁ꯭ꯋꯥꯏꯗꯒꯤ ꯑꯗꯨꯝꯅꯦꯕꯀꯣ ꯑꯗꯣ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯁꯤꯗ ꯌꯥꯎꯔꯛꯄꯁꯦ ꯀꯨꯏꯕꯁꯦ ꯑꯗꯨꯝ ꯊꯕꯛꯁꯤ ꯁꯨꯔꯛꯑꯦ ꯆꯍꯤ 5 ꯆꯍꯤ 5 ꯁꯨꯔꯦꯕꯀꯣ ꯑꯗꯣ ꯀꯔꯤ ꯊꯥꯡꯅꯣ ꯍꯧꯖꯤꯛ ꯁꯥꯔꯝꯃꯤꯁꯦ ꯍꯧꯖꯤꯛ ꯁꯥꯗꯣꯏꯁꯦ ꯅꯥꯛꯊꯪꯅꯤ ꯅꯥꯊꯪ ꯀꯣꯏꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯁꯨꯔꯤꯕ ꯄꯣꯠꯂꯝꯁꯦ ꯃꯩꯔꯤꯛ ꯄꯤ ꯆꯣꯡꯕꯩ ꯇꯥꯏꯞ ꯇꯧꯏꯀꯣ ꯑꯗꯣ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯣꯏꯅꯕ ꯃꯤꯠꯇ ꯁꯣꯛꯇꯅꯕ ꯎꯞꯇ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯎꯞꯇꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧ ꯑꯗꯨꯝ ꯎꯞꯄꯦ ꯁ꯭ꯄꯦꯛꯀꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯝ ꯁꯤꯖꯤꯟꯅꯩ ꯑꯗꯣ ꯍꯧꯖꯤꯛꯀꯤꯗꯤ ꯁꯤꯖꯤꯟꯅꯗ꯭ꯔꯦꯕꯀꯣ ꯑꯗꯩ ꯈꯣꯡ ꯈꯨꯠ ꯄꯣꯛꯄ ꯈꯣꯠꯄꯒꯤꯗꯤ ꯑꯁꯤꯒꯨꯝꯕ ꯖꯤꯟ ꯃꯈꯛꯀꯨꯝꯕꯁꯦ ꯑꯗꯨꯝ ꯎꯞꯄꯦꯕ ꯈꯣꯡꯒꯤꯁꯤꯀꯣ ꯇꯧꯔꯒ ꯈꯣꯡꯗ ꯃꯩꯔꯤꯛ ꯀꯩꯀꯥ ꯆꯣꯡꯗꯅꯕꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯊꯥꯡ ꯌꯩꯕ ꯃꯆꯥ ꯃꯆꯥ ꯍꯥꯏꯇꯥꯔꯦ ꯁꯨꯝꯕꯁꯤꯗꯗꯤ ꯊꯣꯏꯗꯣꯛꯅ ꯎꯞꯇꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯌꯣꯠ ꯀꯛꯄꯒꯨꯝꯕ ꯑꯗꯒꯤ ꯌꯣꯠ ꯑꯩꯈꯣꯏ ꯐꯦꯡꯕꯒꯨꯝꯕꯗꯣ ꯁꯤꯒꯨꯝꯕꯁꯤꯗꯗꯤ ꯑꯗꯨꯝ ꯑꯌꯥꯝꯕ ꯑꯗꯨꯝ ꯁ꯭ꯄꯦꯛꯀꯨꯝꯕ ꯀꯩꯒꯨꯝꯕꯁꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯩꯌꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯦꯛꯁꯨ ꯑꯗꯨꯝ ꯂꯩꯌꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯁꯤꯖꯤꯟꯅꯕꯒꯤ ꯍꯛꯆꯥꯡꯒꯤ
ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯃꯣꯠꯁꯨ ꯃꯣꯠ ꯇꯧꯔꯤ ꯁꯨꯝ ꯏꯄꯨꯟ ꯃꯔꯛꯇ ꯂꯩꯕ ꯁꯨꯝꯕꯁꯤ ꯁꯤꯖꯤꯟꯅꯩ ꯁꯤꯖꯤꯟꯅꯕ ꯃꯇꯥꯡ ꯃꯇꯝꯒꯤ ꯁꯤꯖꯤꯟꯅꯩꯕꯀꯣ ꯑꯗꯣ ꯆꯍꯤ 5ꯃꯨꯛ ꯁꯨꯔꯦꯀꯣ ꯖꯦꯛꯁꯟꯅ ꯌꯥꯎꯔꯛꯏꯁꯦ ꯖꯦꯛꯁꯟ ꯀꯃꯥꯏꯅ ꯇꯧꯒꯦ ꯂꯣꯌꯥꯒꯤꯗ ꯁꯨꯃꯥꯏꯅ ꯐꯥꯔꯝꯗ ꯌꯥꯎꯕꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯅꯨꯡꯉꯥꯏꯌꯦꯕꯀꯣ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏ ꯖꯦꯛꯁꯟꯒ ꯎꯅꯕꯩ ꯇꯟꯖꯥ ꯐꯪꯖꯕꯁꯨꯀꯣ ꯃꯊꯪꯗ ꯑꯃꯨꯛ ꯂꯣꯌꯥꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦꯀꯣ ꯑꯗꯣ ꯂꯣꯌꯥ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯥꯖꯕ ꯃꯇꯝꯗ ꯊꯥꯡ ꯁꯥꯕꯁꯤ ꯑꯩꯈꯣꯏꯒꯤ ꯊꯥꯡꯖꯝ ꯁꯥꯒꯩꯗꯃꯛꯅ ꯁꯥꯒꯅꯤꯅ ꯁꯨꯝ ꯇꯥꯖꯩꯀꯣ ꯑꯗꯨꯕꯨ ꯃꯁꯤ ꯊꯥꯡꯖꯝ ꯁꯥꯒꯩꯗꯃꯛꯅ ꯁꯥꯒꯅꯤ ꯍꯥꯏꯕꯁꯤ ꯂꯩꯔꯝꯗ꯭ꯔꯦ ꯉꯁꯤ ꯑꯩꯈꯣꯏ ꯂꯣꯌꯥꯁꯨ ꯂꯥꯏꯁ꯭ꯔꯝ ꯁꯥꯒꯩꯅꯤ ꯑꯗꯨꯕꯨ ꯂꯥꯏꯁ꯭ꯔꯝ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯁꯥꯔꯦꯀꯣ ꯑꯗꯨꯕꯨ ꯊꯥꯏꯅꯒꯤ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯗꯤ ꯊꯥꯡꯖꯝ ꯁꯥꯒꯩꯅ ꯊꯥꯡꯁꯦ ꯁꯥꯒꯅꯤꯅ ꯍꯥꯏꯕꯒꯤ ꯄꯥꯎꯔꯧꯁꯨ ꯑꯗꯨꯝ ꯂꯩꯖꯔꯤ ꯇꯥꯖꯔꯤꯀꯣ ꯑꯗꯣ ꯃꯁꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯔꯣꯜꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯋꯥꯔꯤ ꯃꯇꯦꯛ ꯑꯃꯇꯪ ꯂꯤꯕꯤꯔꯝꯃꯣ ꯃꯁꯤ ꯋꯥꯍꯟꯊꯣꯛ ꯑꯣꯏꯅ ꯂꯩꯗꯣꯏꯅꯦ ꯑꯩꯈꯣꯏꯒꯤ ꯊꯥꯡꯖꯝ ꯍꯥꯏꯕ ꯁꯥꯒꯩꯁꯤ ꯃꯈꯣꯏ ꯈꯛꯅ ꯑꯗꯨꯝ ꯊꯥꯡ ꯁꯥꯔꯝꯕ ꯑꯣꯏꯕꯖꯥꯠꯅꯤ ꯌꯥꯝ ꯉꯜꯂꯤꯉꯩꯗ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯈꯪꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯊꯥꯡꯖꯝ ꯍꯥꯏꯔꯤꯕꯁꯤ ꯃꯥꯒꯤ ꯀꯩꯅꯣ ꯑꯣꯏꯕꯖꯥꯠꯅꯤ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩꯁꯨ ꯍꯥꯏꯔꯦ ꯑꯗꯨꯕꯨ ꯌꯨꯝꯅꯥꯛ ꯍꯥꯏꯗꯅ ꯌꯨꯝꯒꯤ ꯏꯅꯥꯠ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯅꯥꯠ ꯑꯃ ꯆꯠꯅꯕꯤ ꯍꯥꯏꯕ ꯑꯃ ꯂꯩꯗꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯏꯅꯥꯠ ꯑꯣꯏꯅ ꯂꯩꯔꯦꯅꯁꯨ ꯑꯍꯟꯁꯤꯡꯅ ꯑꯗꯨꯝ ꯇꯥꯛꯄꯤꯕ ꯂꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯊꯥꯡꯖꯝ ꯁꯥꯒꯩꯁꯤ ꯑꯩꯈꯣꯏꯒꯤ ꯏꯔꯩꯀꯥꯏꯁꯤꯗ ꯌꯥꯝ ꯐꯖꯅ ꯑꯗꯨꯝ ꯂꯩꯔꯤ ꯊꯥꯡꯖꯝꯒꯤ ꯁꯥꯒꯩꯁꯤꯡꯁꯤ ꯊꯥꯡ ꯁꯥꯕꯁꯦ ꯃꯁꯤꯡ ꯌꯥꯝ ꯋꯥꯠꯂꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯌꯥꯝ ꯂꯩꯇ꯭ꯔꯦꯕ ꯑꯗꯣ ꯁꯤꯟꯐꯝ ꯁꯨꯝ ꯍꯣꯡꯅꯈꯤꯕ ꯑꯃꯁꯨꯡ ꯃꯇꯝꯒꯤ ꯑꯑꯣꯟꯕꯁꯤꯗ ꯌꯥꯎꯈ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯊꯥꯡꯁꯪꯒꯤ ꯂꯩꯔꯪꯁꯤꯐꯧ ꯂꯩꯇ꯭ꯔꯦꯕ ꯃꯃꯤꯡꯒꯤ ꯑꯣꯏꯅ ꯊꯝꯒꯗꯕꯁꯨ ꯊꯝꯗ꯭ꯔꯦ ꯑꯗꯨꯒ ꯁꯤꯟꯐꯝ ꯍꯣꯡꯈ꯭ꯔꯒ ꯗꯣꯛꯇꯔ ꯑꯣꯏꯈꯤꯕ ꯏꯟꯖꯤꯅꯤꯌꯥꯔ ꯑꯣꯏꯈꯤꯕ ꯁꯨꯃꯥꯏꯅ ꯊꯥꯡꯁꯪꯁꯤꯗꯒꯤ ꯁꯨꯔꯒ ꯀꯩꯅꯣ ꯇꯧꯔꯒ ꯆꯥꯎꯈꯠꯅꯕꯗꯤ ꯍꯣꯠꯅꯕꯤꯔꯝꯃꯒ ꯑꯗꯨꯝ ꯑꯍꯟꯁꯤꯡꯁꯤꯅ ꯁꯨꯃꯥꯏꯅ ꯊꯝꯕꯤꯔꯝꯃꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯕꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯃꯍꯨꯠ ꯁꯤꯜꯂꯛꯄꯅꯦꯕ ꯑꯩꯈꯣꯏ ꯏꯔꯩꯀꯥꯏꯁꯤꯗ ꯅꯛꯅ ꯂꯩꯔꯨꯕꯒꯤ ꯊꯥꯡꯖꯝ ꯂꯩꯀꯥꯏꯗ ꯂꯩꯔꯨꯕꯒꯤ ꯈꯨꯠ ꯁꯥ ꯁꯨꯝ ꯂꯦꯡꯕꯒ ꯑꯩꯈꯣꯏ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯁꯨꯝ ꯊꯕꯛꯇꯨ ꯁꯨꯔꯝꯕꯒꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩ ꯑꯗꯨꯕꯨ ꯌꯥꯝ ꯉꯜꯂꯤꯉꯩ ꯑꯩꯈꯣই ꯄꯨꯄꯨ ꯍꯣꯏ ꯍꯥꯛꯇꯛꯇꯒꯤ ꯑꯗꯨꯝ ꯁꯨꯔꯛꯑꯦꯕꯀꯣ ꯑꯩꯈꯣꯏꯒꯤꯕꯨꯗꯤ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯊꯥꯡꯖꯝꯒ ꯌꯥꯝ ꯃꯔꯤ ꯂꯩꯅꯩꯁꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯀꯩꯊꯦꯜꯁꯦ ꯁꯤꯁꯤꯒꯤ ꯄꯣꯛꯐꯝꯁꯦ ꯊꯥꯡꯖꯝ ꯁꯥꯒꯩ ꯈꯛꯅ ꯐꯝꯒꯗꯕꯅꯦꯅ ꯑꯗꯨꯃꯥꯏꯅ ꯃꯣꯏꯒꯤ ꯅꯤꯡꯊꯧ ꯍꯥꯛꯇꯛꯇꯒꯤ ꯑꯗꯨꯝ ꯂꯩꯔꯝꯕꯖꯥꯠꯅꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅꯗꯤ ꯂꯩꯔꯤ ꯁꯥꯒꯩꯁꯦ ꯊꯥꯡ ꯌꯣꯟꯕ ꯌꯥꯕꯒꯤ ꯁꯥꯒꯩꯁꯦ ꯃꯐꯝ ꯑꯩꯈꯣꯏ ꯌꯨꯝꯅꯥꯛ ꯈꯔ ꯄꯤꯕꯅꯦ ꯑꯩꯅ ꯁꯨꯝ ꯈꯪꯖꯕꯗ ꯊꯥꯡꯖꯝ ꯑꯗꯒꯤ ꯊꯥꯡꯖꯝ ꯅꯤꯉꯣꯟ ꯑꯗꯨꯒꯤ ꯁꯥꯃꯨꯛꯆꯝ ꯁꯤꯅ ꯃꯣꯏ ꯁꯤꯒꯨꯝꯕ ꯃꯐꯝ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩ ꯈꯔ ꯄꯤꯕ ꯃꯥꯜꯂꯦ ꯊꯧꯆꯣꯝ ꯀꯩꯀꯩ ꯈꯔ ꯑꯗꯨꯝ ꯑꯩꯅ ꯌꯥꯝꯅ ꯈꯪꯕꯗꯤ ꯅꯠꯇꯦ ꯑꯗꯨꯃꯥꯏꯅ ꯁꯥꯒꯩ ꯈꯔꯗꯤ ꯄꯤꯔꯒ ꯂꯩꯔꯤꯕ ꯄꯣꯠꯐꯝꯁꯤꯡꯁꯤꯗ ꯑꯗꯨꯝ ꯊꯥꯡ ꯌꯣꯟꯅꯔꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯆꯠꯅꯕꯤ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯂꯩ ꯑꯗꯨꯒ ꯊꯥꯡꯖꯝ ꯈꯛꯇꯅ ꯊꯥꯡ ꯁꯥꯒꯗꯕꯅꯦ ꯍꯥꯏꯕꯗꯨꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯒꯤ ꯃꯇꯝꯁꯤꯒꯗꯤ ꯑꯣꯟꯅꯔꯦꯕꯀꯣ ꯂꯩꯇ꯭ꯔꯦꯕ ꯊꯥꯡꯖꯝ ꯁꯥꯒꯩ ꯌꯥꯝ ꯃꯥꯡꯁꯜꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯏꯔꯩꯄꯥꯛ ꯏꯔꯝꯗꯝꯁꯤꯗ ꯂꯩꯔꯝꯃꯤꯁꯦ ꯑꯩꯈꯣꯏꯒꯤ ꯊꯥꯡꯖꯝ ꯍꯥꯏꯕ ꯂꯩꯀꯥꯏ ꯍꯥꯏꯅ ꯄꯜꯂꯝꯕ ꯖꯒꯥꯁꯤꯡꯁꯦ ꯊꯥꯡ ꯂꯣꯏꯅ ꯁꯥꯔꯝꯗꯣꯏꯅꯦꯕ ꯊꯥꯡꯁꯤ ꯁꯥꯔꯝꯃꯤꯁꯤ ꯑꯩꯈꯣꯏꯒꯤ ꯋꯥꯡꯈꯩ ꯊꯥꯡꯖꯝ ꯂꯩꯀꯥꯏꯁꯤꯅ ꯑꯁꯤꯗ ꯑꯃ ꯂꯩꯖꯔꯦ ꯑꯗꯨꯒ ꯈꯨꯔꯥꯏ ꯊꯥꯡꯖꯝ ꯂꯩꯀꯥꯏ ꯍꯥꯏꯕ ꯑꯃ ꯂꯩꯔꯦ ꯁꯒꯣꯃꯟ ꯊꯥꯡꯖꯝ ꯂꯩꯀꯥꯏ ꯍꯥꯏꯕ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯑꯍꯨꯝꯁꯦ ꯌꯥꯝꯅ ꯃꯇꯝꯗꯨꯒꯤ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗꯨꯒꯤ ꯌꯥꯝꯅ ꯃꯃꯤꯡ ꯂꯩꯕ ꯑꯃ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯋꯥꯡꯈꯩ ꯊꯥꯡꯖꯝ ꯂꯩꯀꯥꯏꯁꯤꯗꯤ ꯊꯥꯡꯁꯦ ꯑꯗꯨꯝ ꯍꯧꯖꯤꯛ ꯐꯖꯅ ꯃꯌꯦꯛ ꯁꯦꯡꯅ ꯑꯗꯨꯝ ꯁꯥꯔꯤꯕ ꯑꯗꯨꯒ ꯈꯨꯔꯥꯏꯒꯤ ꯊꯥꯡꯖꯝ ꯂꯩꯀꯥꯏꯁꯤꯗꯤ ꯂꯩꯀꯥꯏꯗꯨꯒꯤ ꯃꯃꯤꯡꯗꯪ ꯑꯣꯏꯍꯧꯔꯦꯕ ꯊꯥꯡ ꯁꯥꯕ ꯑꯃ ꯊꯤꯒꯦ ꯍꯥꯏꯕꯗ ꯐꯪꯉꯔꯣꯏꯕ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨ ꯁꯒꯣꯃꯟ ꯊꯥꯡꯖꯝ ꯂꯩꯀꯥꯏꯁꯤꯁꯨ ꯑꯗꯨꯝ ꯊꯥꯡ ꯁꯥꯕ ꯃꯌꯥꯝ ꯂꯩꯔꯤ ꯑꯍꯟ ꯃꯌꯥꯝ ꯂꯩꯔꯤ ꯑꯗꯨ ꯁꯨꯃꯥꯏꯅ ꯂꯩꯌꯦꯕ ꯂꯩꯀꯥꯏꯒꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯔꯩꯀꯥꯏꯁꯤꯗꯗꯤ ꯑꯗꯨꯝ ꯐꯖꯅ ꯊꯥꯡ ꯁꯥꯕꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯝ ꯃꯁꯤꯡ ꯑꯗꯨꯝ ꯌꯥꯝꯅ ꯂꯩꯔꯤ ꯑꯗꯨꯒ ꯃꯁꯛ ꯊꯣꯛꯄꯁꯨ ꯑꯌꯥꯝꯕ ꯑꯣꯏꯌꯦꯕ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤꯁꯦ ꯑꯗꯨꯒ ꯂꯣꯌꯥ ꯑꯩꯈꯣꯏ ꯊꯧꯔꯝꯁꯤꯁꯨ ꯂꯣꯏꯁꯤꯜꯂꯛꯇꯣꯔꯦꯀꯣ ꯂꯣꯏꯁꯤꯟꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯂꯣꯌꯥꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗꯀꯣ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯅꯤꯡꯕ ꯃꯦꯁꯦꯖ ꯍꯥꯏꯇꯥꯔꯦ ꯑꯦꯁ ꯑ ꯌꯨꯠ ꯑꯃ ꯑꯣꯏꯅꯀꯣ ꯑꯗꯨ ꯃꯌꯥꯝꯗ ꯃꯦꯁꯦꯖ ꯑꯝꯇꯪ ꯄꯤꯕꯤꯔꯝꯃꯣ ꯏꯔꯩꯆꯥ ꯃꯌꯥꯝꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏ ꯊꯕꯛ ꯁꯨꯕꯗ ꯆꯤꯜꯍꯥꯎ ꯊꯤꯗꯕ ꯊꯕꯛ ꯑꯃꯗ ꯌꯥꯝꯅ ꯐꯣꯀꯁ ꯂꯩꯅ ꯇꯧꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗꯤ ꯂꯩ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯀꯥꯏꯗ ꯑꯋꯥꯠ ꯑꯄꯥ ꯆꯤꯊꯕ ꯀꯩ ꯂꯩꯔꯤꯒꯦ ꯍꯥꯏꯕꯗꯨ ꯊꯤꯖꯤꯜꯂ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯄꯨꯊꯣꯛꯄ ꯌꯥꯕ ꯄꯣꯠꯊꯣꯛ ꯍꯥꯏꯕ ꯇꯥꯔꯦ ꯈꯨꯠꯁꯥ ꯍꯩꯕꯒꯤ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯂꯧꯃꯤ ꯁꯤꯟꯃꯤꯒꯤ ꯑꯣꯏꯔꯣ ꯁꯨꯝꯕꯁꯤꯡꯁꯦ ꯄꯨꯊꯣꯛꯍꯟꯅꯤꯡꯕ ꯑꯗꯒꯤ ꯋꯥꯔꯠ ꯀꯜꯆꯔ ꯍꯥꯏꯇꯥꯔꯦ ꯊꯕꯛ ꯁꯨꯕꯒꯤ ꯍꯩꯅꯕꯤꯁꯦ ꯁꯤꯃ ꯊꯝꯃꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯆꯥꯎꯈꯠꯄ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯔꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯅꯍꯥꯔꯣꯟꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯤꯁꯥꯗ ꯌꯥꯝꯅ ꯑꯦꯗꯤꯛ ꯑꯣꯏꯗꯕꯤꯗ ꯑꯐꯕꯔꯣꯝꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯁꯨꯝꯅ ꯆꯪꯁꯤꯜꯂꯒꯗꯤ ꯃꯥꯏ ꯄꯥꯛꯄ ꯃꯤ ꯑꯃꯃꯝ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯦ ꯁꯨꯃꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯃꯌꯥꯝ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯉꯁꯤ ꯂꯣꯌꯥꯒꯤ ꯇꯥꯡꯂꯕ ꯃꯇꯝ ꯀꯌꯥ ꯑꯃ ꯀꯥꯏꯊꯣꯛꯄꯤꯔꯒ
si una bagi tanja ama pibi base si mu nungai basu leitre aduga amuka hanasu loya bu thagachari aduga loya gi family amadi loya gi tungi vision mayam ma hona gi khaliba mayam chu na ba khotpa yaudana anai yaudana haidi mai pak pa soidana oibiu na so haijari ko thagachari amuka han ai hak na su akoi impact tv gi Khangminashi Manipur sida aibu unabi ba lakpi gi damakta impact tv bu thagat phongdokseri sinau mayam punna yafaminarasi mayam ngasigidi matang asida loishanabagi tanja du laujage mathangi episode ta anoba guest amu pudune lakjage ngasigi oinadi mayam punna makti kaine mathangi jari pina virasi